Hello mayam, mayam खुरमजरी यंगबिरिबा ताबिरिबा mayam बसु ए हमम प्रमुख मणिपुरी मिरर की माइकैदगी mayam ताराम नोकचरी ngasi अखोई 5th year celebration की अनि सुबह तंकक हाइतारे second day ngasi mayam दसु कोना खंगन जखिबदुनी ngasi अखोई की platform असिदा election बिदुन लाइबिरे अखोई की ओजा माइकाम थोइबा ओजागी कनोसी मतंग थोदोप ngasi yam लौजर ओजागी इंट्रोडक्शन से yam चावी ओजा ngasi अखोई कनोसी प्लेटफॉर्म से चंगमिरकम ओजाबू थागचरी इकाई खुमदब उच्चरी लोनना खुरमजरी ओजा ओजागी ओजा कोइबगी मतंग खजितंग अइना अखोई कनोसी स्लाइड तो उच्चगे ओजागी कनोसी अखोई हुजिक मणिपुरी यूनिवर्सिटी assistant professor oina leibiri music and dance department da aduga loina na mapal lam da shu oja si yamna toina thoklam ba haitare koi bangladesh su jawrami us loina na si dei se sum ken oina koi gi all over world koi ram ba haitare aduga loina na koi gi fellowship senior research fellowship oina the ministry of culture government of india na new delhi 2010-12 aduga loinana junior research asina wangai da haitare awarded by the ministry of culture government of india new delhi 2000-2002 asmaina matang international kano da shu akhoi gi arena haitare akhoi gi maruina cholom pung cholom style of dance and folk cholom organized by the Nrityam dance teaching center dhaka bangladesh da aduga loinana koi bangladesh da koi indian high commission gi matung makhada ojasu leibirami bangladesh su kuina chahi 2000 heta kano dagi 1 dagi 4 pho asumna asigi kano si akoi makhada akoi comment section nei sum pijara ke ojagi kano si mathang sum akoi ngasi tawriba live sigi matha pijara ke ojagi phong ki baladi khara hairagadi manipuri nat sankirtana a cultural heritage of india published by ibn communication manipur asina 2014 da latest adugi matungda maitai punglon saikon nabi tangchap pareng second edition asin 2013 da maitai punglon raga second edition 2013 maitai punglon masagi hariba saikon nabi tangchap pareng asina 1997 ahamba keno oiba ade maitai punglon raga asina 1995 to asina tabada ate journal da ojagi paper ke aphongbire conference da saru ya bagi keno masu lei yamna khoigi national international thak da aduga loinana mafam da participation haitare khoigi performance tawrubagi su yamna sanglaba history masu leijai sipumna maksi ojagi keno da ai khoina no lukchabaga loina hajibada ojana hara horauna yabira kosi tasengna thamoi sengna maijai aduga mayam da khoina hajari basini sipumna maksi khoi keno da comment section da thamjage aduga ojagi daisu loina khajitang khoi kona sum tajagani ojana khoi ningchangakpa natragana khara memorable oipa keno mayam se to ahambada ojada khoina khajitang ojada khoina haining basina oja thoi basi maruina khoigi sangitan gi keno da leibanina khoi sangitan gi matang da khoi haldokjage sangitan si karino aduga background history se khoi manipuri gi punsi khoi meitei gi no niti gi punsi hatare daily life ta su thana ba yadra pokpa dagi na si bagi phawba keno punamak ta su asi keno si leibanina si kamaina khoige keno rom da khoige punsi rol da kamaina changa khibanu haibase asi gi matang da oja kha wahai khata ai hanu wata da punumapu kai khun baga loina na kurumjari manipuri mirror gi 5 anniversary celebration asigi anirak suba sigumba thoram masida ai busu kaisu khangjadraba ai busu sigumba anniversary asida saruk yahin bibagi damakta organizing committee bo ina hanu muktada thagat khondokjari sangiton ki maram sidi yamna chawi yamna pak chawi adubu akoina su hojik tamjaraga su punsi supada tambaloiba nairaroi doba sangiton ki adugumba bidyani haibatai yamna chawgraba asidagina Bhagatchandra Maharaj ki matamdagina ngasi phausi nat sangiton ki akoigi sangiton budi leiraba
Gariba Niwas की mamang Gariba Niwas की mamang thagi phau leirabani mathang mathang chaukhalakpasi Charairongbatagi haurakanda Gariba Niwas dagi Bhaigat Chandra dagi mathang mathang Gambhir Singh Chandra kiti lakpadagi Sultan Maharaj Bodhachandra Maharaj pausida angakpa phangna sangiton ki kano silai adana Chandrakiti Maharaj ki matam si nat sangiton ki di golden age hairaga khangne yam chaukale kayamuk yamna chaukhalage bu rasum phumari numit kunthra gi ni toy nongba da isai sangiton ani tauraga numit kunthra ni toy ni tongan barasta akhoi gi mayamna rasum mari haina khanari barasta se hangnari ben aduna hairiba akhoi Charairongba matamdagi Gariba Niwas ki matamdagi Bhaigat Chandra dagi na aina panjariba kharase hairiba ningthau singsena Bretones oiraga sangitonji chapkhatna honaram ningthau singgi marakta keno aduna sangitonji yamna chawe haiba tare mathang laibasi tongan ba rag gi sarukta sanchar gi sarukta aduga rasmen gi sarukta tanchap ki menpup ki tongan ba amamamna tongan ba lambi amamam oida yamna chawe adugu aina hanba mutada ngasi Manipuri Mirror ki manga suba anniversary celebration asiga mari leinana ayana na changtoni matangda wapum khatang ai tentana thamjage nat sangiton si tasengna jagoi seigi fajaba yaubada natana ekoina Vaishnav dharmagi wanglapa kari haini wakhal miyeng bhab ras darshan mapung phane yauraba akhoi nati amani haiba yai asiguma natase masida akhoi raski yaukraba sadhana ki masak amani yam masida chau sadhana ama yauri aduna masida lairiba akhoi miyoi bagi pumbase akhoi ibungo ibema animakki amatta oiba masak lauriba Sri Gaurachandra Mahaprabhu ki mafamda aikoina kathokjaba tambani haina aikoina haiba yai aduga amaromda aikoigi atma sarmapan tawjaba gi masak ni sangiton da tawribase mapung oiba wafamdi nat sangiton se aikoigi mahajjege gi masak masabu dharmana yumchinduna thamba nungda bhakti amasung prem gi fajaraba bhab phongdokpa aduga pandana dharma gi thogai oina sijinnaba aduga atopa man miyamdana nungairaba kala gi kumai gi masak ama oihanba sadhana gi lambidana ishor gi khuya phangnanaba lining oiba nat sangiton gi masak sin akhoi yamna aduna nat sangiton da tawriba akhoi thabak thoram punamak singse akhoi Vedic ki Sanskriti ki fajaba masak loina yauraba nat sangiton gi masak aduna masida akhoi paramparada leiriba sangitandu gi parampara sida akhoi jaigya mayam khambirangani jaigya gi artha sacrifice haibani aduna gandharva vidya akhoi pandok machin manaw ga singse aikoina gandharva hairaga adum khangnari sin mayam adum akhoi epic sing puran sing sida hainari badna aduna purbaranga gi masak deki sangiton gi manungdane ko yaurise kirton gi masak odivas gi masak krishna bhakti gi sadhana gi masak adeki Vaishnav dhoron gi hairiba vidhi vidhan mayam se pulap tasindana yauksin khibana kanagumba miyoi kharadadi nat sangiton bu khangnana bu hotnabada araiba ohende yamlui nat sangiton da punsin khiba koigi tongan ba hiram singse tongan ba masak mayam singse amamam toina haide mayek sengna haide tongan macha tana topna khaidoktuna amamam ta yengba masi darkar oiri han thamjage nat sangiton si akoi punamana khange
पोकपदगी सीब फावबदा पांथोकलिबा थबक थौरम पुनमक्ता नट संगीतोंसे थादोकप लेतना थागोनरगा राष्ट्र बेगचंद्रगी मतमदगी होना ngasi फावबा लाए करिगिनो दुदी हाइबदा नट संगीतोन हाइबसी अखोइना करिगिदमक्ता सुक यामना मरु ओइना लौरिबनो अदुगा करिगिदमक्ता पोकपदगी सीब फावबदा पांथोकलिबा थबक थौरम सिंगसिदा अखोइगी नट संगीतोंसे थादोकनबा लेतना थागोनदुना लेहलिबसिगी मरम करिगिनो हाइबा तारगदी तसेंबदी नट संगीतोन हाइबसिदा आइना ngसाइ ममांग पंजखिबा पुनमक असिना यावरबा सुमनगी नते मंगोंदा मियें कयादगी तोंगान तोंगान बा एस्पेक्ट कयादगी नट संगीतोंदा येंगपदा लोइना फंगदोरि इसम समना आई मते मका पंजगे अखोइगी मणिपुरी गौरिया वैष्णव संप्रदाय की मोई वखल मियें से ओथोन कुक कयाम तेन कुकेबु नट संगीतोन सी संगीतोन मसामक से इबुंगो इबिम अनि की अपुनबा मूर्ति ओइरिबा गौरचंद्र महाप्रभु की मसकनी हाइना लौरे अदा इबुंगो इबिम अनि की मसकनी हाइना अखोइना लौरिबगी मरम से आई खतंग पंजरके गौरांग महाप्रभु सी राधा कृष्ण अनि की अपुनब सक्तमनी हाइना लौरिबगी मरम सी अखोइना करिगुंबदा सी ताबिरिबा पुनमंगसु दुम तारंगनी अखोइना तिन बंसा हाइबसे सी वर्षक अहुम हाइबनी कृष्ण की वर्षक अहुम नत्र हाइबनी अदन तिन बंसा सी करिनो हाइबदा बिहाल हानबदा कृष्ण न खल्ली राधा सी कृष्ण आइगा हक्चांग तोंगान तोंगान लेबन मरम ओइरकांदा माना खल्लीबा माना निंगिबा माना तौरिबा पुनमसे आई अमत पाउ फाउदे अदना तिन बंसा अहुम दो करिनो हाइबदो आई अहानबदा पंजगे राधाना आइबु उबा मतमदा येंबा मतमदा कयामु फजरिबनो राधागी मित्ता कृष्ण आइसु कयामु फजरिबनो हाइबदो आइदि राधा नत्तबनेना खंगबु ngamde ai masi khangning khreta haiba ama aduga anisuba poinda radhana aibu nungsiri base kayamu nungsiri bano haibase ai khangning khreta haiba anisuba posakse aduga ahum subada tinaban sagi ahum suba kaino sina radhana aiga tinaraga nungairi base kayamu nungairi bano haibase अकोई दे हक्चांग तोंगान तोंगान लेबनेना आइदि खंगबु ngamdre aduna masi khangning thireda haiba wakhal ahum se masi handak gauranga mahaprabhuna navadipta lakan sida hairiba ani sigi apun masaktam se amatta oina gauranga oina poli haiba ki wakhal se gauriya vaishnav singh amadi any akoi gi manipur gi vaishnav singh masi sab sana thajani aduga isai da su masi panduna sakna sonari aduna hairiba khangba ahum leibaduna handa gaurang ko oina polopi adu gaurang ki wakhanda su akoina dum khangi karigumba matamda gaurang na radha bhab la kanda krishna haina sakhi adu krishna ki bhab la kanda radha haina sakhi ba madu akoina gaur lila na singba matamda samudra potol ga haidana ma de dum ngauduna hangba chatkibada samudra da ta dana nga phaba singsena ma se Sambren hundana nga phabada nga so waman la ena tawmaga ma oirambagi wari adu akoi kanoda gaura lila da lila wena dum sanari bu aduna masi da natte akoina amuk masi gi manungda yauri ba phajaba singdo haidi gauranga gi akoi gi panchata haiba mamayam tabirangani adu panchata haiba se akoi gi tatta oiba manga tuni ya maroi ba kana no haibati madu sangiton gi masama sangiton gi muti se kamai ta no oi gi banu haibagi posak tuni am lai se sip yam kukrap chumna gi akoina sangiton da tawri ba posa se akoina uri ba ti yai ri ba theli ba sa iba adu khaktani aduga manu dana atopa ama seli samna haraga mu akoina mama mapa sina natraga oja guru na छात्र अमन पुंग येबदा खुरुमिबदो अंगांगदो खुरुमबा नत्ते ngasa adu ardi karino haisi manungda dum yaur kano ma leiriba manungda ado aptaitani haina srivas ne aptaitani haina
खल्लगा खुरुमजरीबने अदुना साधक सिदोक हाइबा पोटनमा लेरी अइना अइसे चंग्रा कांददी सिदोक वनकिदना अपडेट ओइना लाबने अदुना अपडेट दुदा खुरुमजरीबने अहलमन गुरु पुनमना खुरुमनिबा तोइबा मयामसि अदु अदु ओइजरगसु अमुक मनुदम कुप्पीदि करिनु हारकांदा गरांगगी मागी अंगदगी पंचतत्तैसि थोए चिंथोए हाइरि लथोए अखोइगी मैतैगिदसु नोंथांग नैमसे अत्या गुरु सिदबगी ममिक्तगी लथोए हाइबगी वारी मयाम अमा लेरिबदुम हाइना अखोइना मसी गौरांगगी अंगदगी पंचतत्तसि पुथोलगा संकीतोगी मुक्तिसि सेमे इबनी हाइना दोरिनि करी कना कनानो हदुदी हाइरगा मखोइसिंग अदुदी मोनने बुद्धि ने चित ने इंद्री ने प्राण ने मकोई मंगा असिना संगीतों की मूर्ति ओहले है अदुदी कमाय तो ना ओहले ई है बता मोंदगी श्रीनिवास की मसक लोइदना इसै हलले बुद्धि दगी आपतै तो ओइदना पुंजै रे गोविंद न तुंगिले इंद्री दगी मुरारी न पला ओरे प्राण दगी मुकुंदो न दोहार ओरे चित दगी निताय नंदन भवो मकु ओइदुना ओइरे मरमदुना संगीतोन हाइबसे गौरचंद्र की मसकनी अदुना मणिपुरी गौरीय वैष्णव संप्रदायना संकीर्तोनबु उजब फंगजबसे गौरचंद्रबु दर्शन तौजबनी हायना लवी अदुने मरमदुना अखोइना संगीतोनबु हे उजबता गौरचंद्रबु खुरुमजब ओइना अखोइना संगीतोनबु हे उजबता अखोइना खुरुमजरीसे गौरचंद्रबु दर्शन तौजबनी हाय लवी मरमदुना अखोइना अखोइगी नट संगीतोनदा अखोइना इहाल हानबदा आपतैतन हुंगार तौरगा गौरचंद्र से हौदुई संगीतोनदा अदुना इहाल हानबदा पुंजैबना हाना राग होरगांदा अखोइगी मूर्ति अदु सागतले मसी मतांदा होरेन अइ खतंग अमु समदरके अदुना हौजिकी अखोइना पुंजैबसिना गौरांगगी मूर्ति से संगीतों मथंग मथंग सुम सेमपा सेमपा पुक्तगिना ngak thabak puktagina kwang tagina khong mathang sarakuduna sampurna oiba phause raga tubaina khangni posak sida koi aduna raga sagosi ki manungda aikoina kari haini guru ghat aina ma yahori guru ghat che haurakpa matamda aikoina ningjari iste devata ado madu sang e haina aikoina khanbadagi ma sangabanena magi matung indoina khongthang pikna mangda thangakada अखोइना संजिले अखोइसु मा लाए हाइदना खल्लगा अदुगा अखोइगी जात्रा हाइतारे मादो खलिबदुगी जात्रा दुगी मनारसिदा आसन मा थाई आसनदुदा माकु लेंजिल्ले हाइना अखोइना लौरिबनि अदुगा मु खोंथांग अहुम हंदोए मा लाए हाइना अखोइ संजिलुरा कांदा मनाकदा दुम लेबा नतबा खजितंग खोंथांग टिकना अहुम हंदोगा अखोइना तौरि गुरुगाद हेक लोइगिबगा मसाइगे लेंजिंगिरिबा इष्ट देवता अदुदा अखोइना पंचांगना खुरुमे अदुदगी हवल्लकांदा अखोइना इसैगी रागम हौना सले इसैगी राग सलपदगी मथंग लोयरकांसिदा मयाममा संगीतोनगी मागी रागगी इसै यहलामदा घोर से पंचोम से द्रिक सले अदगी पंचोम मते हंजिनबा तोरगा यानी घोर हंजिला कांसिदा पुलोय लोयरकांसिदा अखोइना संचार ये संचार से मागे आभुरोन तौजबा आरती कच्चबा मसीगी मसक मयाम अमा आइ मनुदा अखोइगी अतोप मयाम अमा दोरोन मयाम अमा लेरी हाइबताय अदुना याना अमदा अखोइना संगीतोन से गौरांग महाप्रभु शिशु कनाना कौबनु हाइरदी साइगी अपडेट सिना कखोइगी गंगादा तुलसी पत्र कल्लकांदा मतमसिदा कोई इंडिया से मुस्लिम सिंगना डोमिनेट तौदना मैतै कनोगी कोई हिंदू की लेरंबा लाइ पुनमक अदुदगी मंदिर पुनमक लोइना तखाइदना कनागुंबा इष्टदेवता निंजबा कांबुना लेपाक फुमखिबा अदुदगी पुदना मथवाई हिनना चेंजखिबा मतमदु योरकांदा उजेकी अपडेट प्रभुना मो नाह लेंबिरक्तुना अखोइसे अमुक्तदे कनबियो नाह लेंगप मतम यौद्रिब्रा नंग लाकपिरो हैन तोरगा तुलसी पत्र कटनगा मासे
गंगादा थादखिबदुदगी मासे अवतार तौरगा पोलक्पनि हायना लौबदुना मरम ओइरकांदा अखोइना संगीतोंदसु इहान हान अखोइना पुंग यैबदा हान खुरुमिबसे मसि अचौब मरम अमने अदुना ngसाइगी नट संगीतोंगी मनुंगदा यावरिबा पोट मयाम सिंसिदी यामना यावगरे अदुना मसि अचौब मागी मियेंदी मयाम अमा अखोइना येंबा याय ngसाइ अइना ममांगदा पंजगिबदुने मासे महादैक्यम ओइना नैनरसु दुम या महादैक्यम सुमनगी जैगे नतब महादैक्यम नैनरके हायरकसु मयामना सांगना अदे वैष्णव की दोरोंदा नैनगे हायरसु मयामना पुद्बरंगम ओइना नैनगे हायरसु मयामना दुम नैनकिबा याबा अददगी ओडिबास की मसक ओइना नैनगे हायरसु दुम नैनबा याबा अदन ngसाइना हाइजबदुनि संगीतोंदी यामना पाक चावी यामना कनो तवी अदो करिगदमक्ता अखोइना पोखपदगी सिबा फावदा पांथोक्लिबसिदि करिगिनो हायरकांसिदा साहित्यदा त्रेतादा द्वापुरदा कलिदा जुग मरीसी मसी लई हाइना कोइना थाजनरी अदुना साहित्य जुगता अखोइना साहित्य जुगता ध्यान तौरगा ईश्वरबु फंगे सही तारा निंगगा ईश्वरबु फंगे त्रेतादा जैगा तौरगा ईश्वर फंगे द्वापुरदा पूजा तौरगा ईश्वरबु फंगे अदुबु कलिददी हरि संकेतोन तौरगा ईश्वर फंगे हाइबसे श्रीमद् भागवत मयक सेंगना यावे श्रीमद् भागवत या मरिक सेंगना यावे अदुना मणिपुर की श्रीमद् भागवत से कयाम यामना मणिपुर सु मरु ओइबगे हाइबसे हेक कनागुंबा मी अमा हेक सिगिबदगी हौना दासान नाइदना कोइ सुलेप लेप्तना निमित तरानी अखोइगी श्रीमद् भागवत अदुना अस्ति संजोइदसु अखोइना श्रीमद् भागवत थमदुना पूजा तौरी आरती कली सुमाइन तौदना तसेंगनमक श्रीमद् भागवत हाइबसे सयं श्री कृष्णमकनी खल्लगा पूजा तौनरिबनी अदुगुंबा श्रीमद् भागवतना तांबा हाइतारे मागी परम पुनमसे मणिपुर की थोइदो हंदोंना मयांग लाइने हन खनरिबा राज भैगचंद्र महाराजना मागी मतमदा चप चाना श्रीमद् भागवत की मसक से नैनरे खंगले अदुगा मागी मतम सेदा अथोइबा पंडित मयाम ममा ओजा गुरु शास्त्र की खंगबा तोंगान अखोइगी शास्त्र सिंगी मरम पुनमक खंगबा ओजा मयाम ममा लेरमबने हाइबसे अखोइना नट संगीतोन उबदगी इराय लाइने अखोइना खंगबने अदुना संगीतोन जी करिगी तौरिबनो हाइबा मतमदा कलिगिदी संगीतोन द लोइरे अदुना अखोइना लुहोंबदसु लुगुन थांबदसु ला हुटबदसु स्वरातसु फिरोइदसु एनी पर्वदिन कृष्ण जन्म थौरानी जन्म अदगी अखोइगी देवी पूजादा तोंगान पर्वदिन सिंगदसु संगीतोन से थादोक्ते अदुम लोइनरगा अखोइदा अदुम ले अदुना संगीतोन से अखोइगी जैग्य मोइना जैग्य हाइबसे संस्कार तौबने संस्कार तौबा हाइबसे सेंदोकनी अखोइ हेक पोलकपता अखोइदा अपाम्बा कलकपा करिसु लेरमदे अखोइना चाखलकपगी मतुंगिना अखोइगी इसासिदा मतम अपाम्बा कलकपा को मयाम अमा लाई मधु मयाम सिंदो दशकर्म हाइदना तोंगान कर्म तरा मथंग सेंदोक्तुना अखोइ लाइबने अदुना अहन सिंगना पोलकपदा तोंगान मखल की कर्म तरा से तौरिबसिंगसे अखोइगी द लेरमिबा फत्तबा मयाम सिंगसे कोकननबगी तौरिबने अदुना अखोइना नट संगीतोन से मसी अमुक सिदनसु नते श्रीमद् भागवत अइना पंजरुबगी मरमदी अदुवैदि करिनो हारकांदा अखोइना श्रीमद् भागवत हाइबसी करमबनो हाइना अइ अमुतंगा खतंगा हाइजगे अखोइ पुराण तरा निपाल ले तरा निपाल सिगी मनुंग श्रीमद् भागवत ख्वाइदिगी अथोइबा पुराण हाइना लौइ श्रीमद् भागवत से अखोइना सप्ताह निमित तरिनी ताजरदी अइना तौजरुबा पापुन मक्तो कोई हाइना थाजन अदुना कनागुंबा मिसिंगसिना अदुगा बसिगुंबा अखोइगी श्रीमद् भागवत से करिगुंबा दशा तारबा नत्रगा नुगाइतरबा मसादा
नारक्पा येलक्पा करी एनी लेर कांसिदा मसीगी पोचे तारकांदा दसालांफम कोपा पुनमक ओई हाइबा थाजनब लेबदुना अखोइना श्रीमद् भागवत से ताजे अदना श्रीमद् भागवत से गी अखोइना लोइना ताबा ngamjadragasu श्रीमद् भागवत से अध्याय 12 चैप्टर 12 चैप्टर 12 से लोइना ताबा ngamjadragasu दशम स्कंद हाइबा 13 स्कंद से मसी खतंग ताजरगसु पुनमक ताजबगी फोरदु फंगी हाय अदुबु करिगुम ngamdre हायना खलगसु दशम स्कंदगी मनुंगदा यावरिबा राज पंचायत हाइबा अध्याय 5 से सी खतंग ताजरगसु पुनमक संपूर्ण ओइना ताजबदगी मधु खतंग ताजबना मही फंग अदुसु ngami हाय मधुसु अमु ngamdre हायना खलगसु राज पंचायत हाइसी मनुंगदा यावरिबा गोपी गीत हाइरिबसे मसी खतंग ताजबदसु अखोइना अखोइगी अखोइगी लंगजकी पाप पुनमक उहनबंग मी हाइबे वाखल लोंचदे अद गोपी गीत हाइरिसे करिनो हाइबगी मतंगो आई खतंगली जर गोपी गीत हाइबसे करिनो हाइबा तारगदी अखोइना हुसी मणिपुर सानरिबा महाराज हाइबसे श्रीमद् भागवत की दशम स्कंद यावरिबा राज पंचायत हाइबसे मसीगी सरुक सिने महाराष्ट्र सानरिबसे ब्रजगोपी सिंसी ओजासिन सुदुम हाइनै लाइरिक सुदुम यावी मुनि ऋषि सिंह ओलपनी हाय कृष्ण बु फंगजगे मको कया टोप तौरुर मतुंगदा ब्रजगी गोपी ओइना पोलपनी हाय अदु मपु पोले इसे कृष्ण फंगबदि नत्रे फंगजननब अमुकसु ओइरि इबनी अदना मकोइना ब्रजगोपी सिंह मुनि ऋषि सिंह दि ओलगिब कांबु सिंहसेना अमु जमुना मपांदा कैते अनि बुजा तौरगा श्री कृष्ण से फंगजगे हाइदन मकोइना खुरुमजै अदन मकोइना खुरुमजबसिद कृष्ण न खले मकोइगी निंजबसे आई थुंगलगे हाइना खलकपदा अकोइगी हियांगैगी पूर्णिमा निमितसेदा अकोइना बसंतरा से अकोइसु सानी मसेद माना रास हानगे हाइदन श्री कृष्ण न मागी जगत जीवबु सुमत्पंगमबा बासी सि खोंगी अदो कृष्ण की बासी सी कैदवी हैबदा अकोइगी मंगोंदा भक्ति लेतबा श्रद्धा लेतबा मीदति तादबा मंगोंदा श्रद्धा लेबा मीचिंदति ताजबा अदुना कृष्ण की बासी खोंग मतमदा कनागुंबा गोपी सिंह चाक थोंदुना लेरंबा अंगामबु पिक्थअंबा अदुगा फी सुदुना लेरंबा तुमदुना लेरंबा थबक सुदुना लेरंबा पुनमक सिंजे होंदो अमका मागी बासी खोंजेल तमना मयाम से लोइना लाए अदा कृष्ण न हाय करिगिनो न कोइना अहिंग अथेंगबसिदा युमददि लेगे हाइददना थेंगलबा सा कैना थल्लबु उमंगसिदा न कोइ करिगि लाइबनो हायना हाय मसे रासकि मनुदे यावजरिबनि कोइना हायरिसे अदुदे कृष्ण न हायबसिदा ब्रजगोपी सिंहसिना हाय नोय हल्लो हायबसिदा ब्रजगोपी सिंहसिना करि हायरके अखोइदि पुनमक थादो अमबगा इबुगोंगे नाता अखोइदि लाक्चरबनि हायना मखोइसे सरेंडर तौइ अदन सरेंडर तौरबस मतुंगसिदा ब्रजगोपी सिंहसिगी मसादा करिमत खंद्रे नापन यावद्रे करिम हो लेत्रे तसेंगबा याम प्योरिटी होइबा पोटो लेरे हायबसे खंगबदि कृष्णना पेलदना मकोइ पुन्ना रास लीला सानमिने सुमना रास सुम सानरा कांचेदा ब्रजगोपी सिंहगी वाखल दखले ब्रजदा लेबा नुपी पुनमक्तगे अखोइना अथोइबि अहेनबि हायबदु ओइरमाले इबुंगोना नुसिरिबसे हायना खलकपतुदा श्री कृष्णना खले मकोइ सिंहसिदि नापन यावरेदना अदुदि मकोइ सिंहसिगी मनाक्ता आई लेबे याद्रा आई चलगे हैना माना श्रीमती राधिका पुरगा लाक्पने श्रीमती राधिका पुदुना चक्रब मतुंदा ब्रजगोपी सिंहसे कृष्ण उबदा मफम पुनमक्ता हौरिबा लेरिबु उपाल वापान हायरांग लाया पुनमत कृष्णबु उबा हायना हंगते कना अमतना कुमक्ते ताकपिरक्तरे कनादसु मकोइ वाबना लोइरे खले जमुनाद चोंथरगा सिरसिरायन खल्लबके तांजा योरप कांसिदा सोमनाकंदसु श्रीमती राधिका सु नापन यावरे ब्रजदा लेबा नुपी पुनमक्सि ब्रज गोपी पुनमक्सिंदगी श्री कृष्णना नुंसिरिबसे राधा एतपु हेना नुंसिरा माले हायबु वाखनसे मासु खले अदुना कृष्ण दमान हायरे बो आई वाबना लोइरे लमसांग लापना आई खोंग थांदुना सत्प ngamdre अदुनि बुना इबु पुनिंग मफमदा पुबियो आइदि ngamdare हायना लेरा कांदा इबुना मसिजि नापन यावरे दना हायना खल्लदुना माना फरे फरे अदुदि
lau ai poge ni bungo na pham da gi basida masak uhan gi dai mangraba matungda ti radha se su ibungo koi ti ba hore phangdre ngasai gi hundoma braja gopi sing duga mohoi ga radha ga muk thenare aduna makoi puna mangna hangne be manangdi kamai do dana na thamda sida lerami banu hana ta kanda ai ni ibungo da langjakki badagi ibungo na ibu hundoma bani aduna di ibungo na koi bu nungsi bidrabani na koi jamuna da sung thaduna sira si haiba magi timing do yaurakpa matamda braja gopi sing duna adungai haiba tare adungai mana kaino ki krishna na narda munida takphi gi ba wahi ama lay kari haige bu nahung tistami vaikunthe joginang hridayana cha mat bhakta yatra gayanti tistami narad hai he narad krishna aidi muri risi singi hirdi da sulaite kari gumba mafam amata da krishna aidi laite krishna aina leiba mafam de ai bhakta singna aigi nam gun sak sholiba mafam duda krishna aidi lengdana lay haina takpi kibado makoi ningsing e adudagi kanagumba gopi amana pungere kanagumba mana isese kanagumba pala oidana punna yomjilla kanda ibungogi nam gun sakpa loiraba matungsida saing hisida makoi bo amu uhallaroi sak amukta makoi da udlaroi haidana khankraba Sri Krishna do manaigi premna khangba ngamdaduna makoi mamangda amu abirbut amuk hana tholaktuna braja gopi sing duga makoina ningjariba pamjariba braja gopi sing pambado thunganduna eko gopi eko sham gopi amaga sam amaga gopi amaga sam amaga thohanduna akoina maharasa ise sanariba aduna isai tawrakanda kirton braja gi ansai gopi gitchit tawrakanda krishna lai haibase simad bhagavana sayang wena kudam wena piduna leiraba gaurachandra mahaprabhu suna mahaprabhu nasu akoigi kaligi damaktadi hari sankitun haibasena athoi bani haiduna man hairami aduga atopa mana amuchu akoi simad bhagavata hai harira nama iba kevalam kalu nasteva gati reina tha hari naam tana arepani kali jukta hari naam nattana atopa upai matalai te haiba waise sigumba singse manipur gi gauriya vaishnu sampradayana set na thajabadagi aikoina popadagi sibu phawba pangtholeba thabak thoram punamakta natsang ton se thadok leba lekana natuna lakni sigi wafam se natsang ton se karino haibaki ai sumaina thamjage yam thagchari waja koigi koisu piing edagi haitaraina kainoda Malaysia leading edagi ba koi angang ore edagi sim una lakpena tasengna manungi arthadi khangdaba aduga koigi sagona rakpena asigi kaino sidi sum uduna lakpadu ngasi wajana sapi badagi magi manungi oiba nunggi oiba wahei sing su koi khangjaba ngame aduga loina koi tabiriba mayam su sodina khangamani asida aina ojada wahang haigadra natraga khangningba madang ka leijei ngasi hojigi oireiba kainosi phibam haitar asigi evolution se North Sankirtan gi ngasidi kanona bhau UNESCO na shu intangible heritage oina sakhang bire to asidei sida ngasai mamangai dedi guru parampara oina khoigi pungjei ba isei sakpa singhi tambagi ngasai chatnabi aduda lak adugi matungda university ngasidi ojasu university da oina takpiri asmaina khoigi mangon shumang dagi imung dagi hauraga ngasi university haitare ko institutionalized oirakpagi keno se ko mitei gi pung isei natragna sangitan gi punamaksi kamhaina akoigi traditional dagi institutional oirakpagi khongjatse asimatang oja akoi sangitoni matang sum ayama khangning balai ras ki matang so oja na hai ki ba akoigi ras manga ras ahum thomba di matung ras ani aduga loina na akoigi pung hodokpagi wari tal gi wari oja gi keno si mayamani adubu ngasi gi keno sigadi tel laba tangkak sigadi punamak tu akoina sanajaba ngamoy tungda akoi oja ga matam kaitho oga akoi series oina matang akoi sum kai hatare
ꯋꯥꯔꯛꯁꯣꯞꯀꯤ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯇꯔ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯇꯝꯕ ꯐꯪꯗꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯝꯕ ꯀꯩꯅꯣꯁꯤꯡꯗ ꯀꯃꯥꯏꯅ ꯌꯧꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯣꯔꯝꯗꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯏꯚꯣꯂꯨꯁꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯁꯦ ꯑꯁꯤꯒꯤꯁꯤ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝ ꯍꯥꯏꯕꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅ ꯄꯨꯡ ꯇꯝꯖꯒꯦ ꯍꯥꯏꯔꯗꯤ ꯑꯣꯖꯥꯗꯨꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯠꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯖꯥꯗ ꯉꯁꯤꯗꯒꯤ ꯁꯤꯟꯅꯖꯔꯒꯦ ꯑꯣꯖꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯒꯨꯔꯨ ꯕꯣꯔꯤꯕ ꯍꯥꯏꯅ ꯇꯧꯏ ꯒꯨꯔꯨ ꯕꯣꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯣꯖꯥꯗꯨꯒꯤ ꯈꯨꯗꯩ ꯑꯣꯏꯔꯣ ꯐꯩꯖꯣꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯣꯏꯔꯣ ꯑꯃꯒ ꯂꯨꯄꯥ 5 ꯑꯃ ꯅꯠꯇ꯭ꯔꯒ 10 ꯑꯃ ꯀꯠꯂꯒ ꯑꯣꯖꯥꯗꯨꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥꯁꯤ ꯁꯤꯟꯅꯩ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯕꯅꯤ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯃꯥꯕꯨ ꯃꯤꯌꯦꯛ ꯇꯤꯟꯗꯅꯕ ꯉꯝꯍꯟꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯁꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯝꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯂꯤꯡ ꯑꯣꯏꯗꯅ ꯍꯥꯟꯅ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯁ꯭ꯀꯨꯂꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯟ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 9, 10, 12 ꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯞꯅꯔꯕꯅꯤ ꯍꯥꯞꯅꯕꯒꯤ ꯃꯊꯛꯇ ꯀꯣꯂꯦꯖꯀꯤ ꯊꯥꯛ ꯀꯣꯂꯦꯖꯇꯒꯤ ꯑꯃꯨꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛ ꯌꯧꯖꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯨꯔꯨꯀꯨꯜꯒꯤ ꯁꯤꯁꯇꯦꯝꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯀꯥꯏꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯑꯣꯖꯥꯗꯨꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯁꯦꯡꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒꯁꯨ ꯑꯣꯖꯥꯅ ꯍꯥꯏꯔꯒ ꯌꯥꯕ ꯃꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯤꯅ ꯏꯕꯨꯡ ꯅꯪ ꯁꯤ ꯇꯧꯔꯝꯃꯨ ꯍꯥꯏꯕꯁꯦ ꯉꯝꯗꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯗꯗꯤ ꯍꯤꯛꯇꯣꯛꯇꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯑꯣꯖꯥ ꯍꯥꯏꯕꯁꯤ ꯃꯔꯨꯞꯅꯤ ꯃꯄꯥꯡꯅꯤ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯑꯗꯨ ꯒꯨꯔꯨꯅꯤ ꯑꯣꯖꯥꯁꯦ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯌꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯅꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯋꯥꯕꯒꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯖꯥꯗ ꯂꯤꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯅ ꯃꯉꯣꯟꯗ ꯎꯍꯟꯕ ꯉꯝꯃꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯒꯨꯔꯨ ꯍꯥꯏꯁꯤꯅꯤ ꯒꯨꯔु ꯍꯥꯏꯕꯗꯤ ꯒꯨ ꯍꯥꯏꯗꯤ ꯑꯃꯝꯕꯕꯨ ꯔꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯒꯨꯔु ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯤꯠꯁꯤꯗ ꯎꯔꯤꯕ ꯌꯨꯝ ꯀꯩ ꯅꯠꯇ꯭ꯔꯒ ꯂꯩ ꯂꯥꯏꯔꯤꯛ ꯂꯩꯔꯤꯕ ꯎꯔꯤꯕꯁꯤ ꯅꯠꯇꯕ ꯃꯤꯠꯅ ꯎꯕ ꯅꯠꯇꯕ ꯃꯅꯨꯡꯗ ꯒ꯭ꯌꯥꯟꯅ ꯎꯕ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯄꯤꯕ ꯉꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯒꯨꯔु ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯁꯨ ꯑꯩꯈꯣꯏꯅ ꯒꯨꯔु ꯂꯩꯇ꯭ꯔꯒꯗꯤ ꯒꯨꯔु ꯅꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯋꯥꯍꯩꯗ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯒꯨꯔु ꯈꯟꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯒꯨꯔु ꯅꯥꯏꯕ ꯃꯤ ꯈꯛꯇꯅꯤ ꯉꯁꯤ ꯐꯥꯎꯔꯤꯁꯤ ꯃꯊꯟꯇ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯦꯀꯂꯕꯤꯌꯥ ꯍꯥꯏꯔꯤꯁꯤꯅ ꯒꯨꯔु ꯗ꯭ꯔꯣꯅꯆꯥꯔꯖꯗ ꯃꯍꯩ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯀꯥꯟꯁꯤꯗ ꯁꯨꯇ꯭ꯔ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕꯅꯦꯅ ꯒꯨꯔु ꯗ꯭ꯔꯣꯅꯆꯥꯔꯖꯒꯤ ꯃꯨꯔꯇꯤ ꯑꯃ ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯒꯨरुꯗꯨ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯂꯛꯑꯀꯥꯟꯗ ꯃꯥꯅ ꯃꯍꯩ ꯕꯤꯗ꯭ꯌꯥꯗꯨ ꯃꯃꯥꯡꯗ ꯑꯣꯖꯥꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯏ ꯒꯨरुꯗꯨꯗ ꯃꯥꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ ꯆꯠꯈꯤꯕꯗ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯨꯝꯅꯃꯛꯇ ꯆꯞ ꯆꯥꯅ ꯑꯣꯖꯥ ꯒꯨरुꯗ ꯇꯧꯕ ꯚꯛꯇꯤ ꯕꯤꯚꯥꯔꯗꯨ ꯃꯥ ꯀꯥꯏꯗꯅ ꯇꯝꯃꯤ ꯃꯗꯨꯃꯛꯇꯅ ꯃꯥꯅ ꯄꯥꯟꯗꯣꯞꯀꯤ ꯃꯆꯤꯟ ꯃꯅꯥꯎ 5 ꯒꯧꯔꯣꯞꯀꯤ ꯃꯆꯤन ꯃꯅꯥꯎ 100ꯅ ꯍꯩꯈꯤꯗꯕ ꯕꯤꯗ꯭ꯌꯥꯗꯣ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯗ꯭ꯔꯣꯅꯆꯥꯔꯖꯅ ꯑꯦꯀꯂꯕ꯭ꯌꯗ ꯇꯥꯛꯈꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 105ꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯀꯥꯟꯗ ꯗ꯭ꯔꯣꯅꯆꯥꯔꯖꯅ ꯒꯨरुꯒꯤ ꯃꯨꯔꯇꯤ ꯊꯝꯃꯒ ꯃꯥꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯕ ꯕꯤꯗ꯭ꯌꯥ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ 5ꯅ ꯄꯣꯔꯛꯄ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯂꯛꯇꯅ ꯃꯥꯅ ꯕꯤꯗ꯭ꯌꯥ ꯇꯧꯖꯔꯤꯕꯗꯣ ꯍꯨꯏꯗꯨꯅ ꯈꯣꯡꯂꯛꯄꯗꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯒꯤ ꯁꯥꯎꯗꯅ ꯃꯥꯅ ꯇꯦꯟ ꯂꯧꯔꯒ ꯃꯥꯅ ꯀꯥꯞꯄꯒ ꯃꯌꯥ ꯀꯕꯥꯛ ꯈꯟꯗꯅ ꯊꯝꯈꯤꯕꯗꯣ ꯃꯗꯨ ꯎꯔꯨꯕꯗ ꯑꯥꯔꯖꯨꯟ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯕꯅꯤ
aduna Arjun hai Gurudev asib kamana tawbano sigumbatidi Gurudev na ngasi phawda ikhoida takpidri na hairi matamda changjilla moina Gurudun hai nang kana no tamwi haid nangi ubu asema kana no haira kanda ai kana da su tamjade aina tamjari bade ai Guru thul dagi ai tamjabani hairi adoradi Guru gi dakna piro haina haira kana magi kubi ka aga piri base aduna ngasai gi akoina ozadu yaura kanda tamba natrakasu ai gi dhyan da ai gi puninda thamoi dadi ningbu ningjara di Guru di akoi gi pot pona maksi loina phangba akoina ma yaude haidana ma ude haidana nataba ozadu ki pun wakal puna maksi simjil laga ozadu na khamjiri ba mai puna makto ai gi ningjabaduna ai gi madu gi shakti duna singa kanda ekalabiya gi hairi baduni aduna oza yaudagadi thaba puna makta yade school da su samani school sidadi amu time bound lakpanina musai mi aduna natang pero tagradi thokrani ade atopa mamu lakani aduna tambagi kudong chaba se mapung phana gyan tana marik chumna pung yera asu seisa asu magi ni na ta dana karam basanda da karam sumayam lawmina baduna mane aduna akoi haina bale uja singjena pung tamba loira ka chalo hai kara kanda haudana sen gi basat ka sidum mi were ro dongni mina ozana chatlo haina tala ka oza ngasai gi to ai mayek seng hodri oza ngasai gi to ai amukta ga haijegi gi haiba mi singdo madune mi we horis aduna taba singdudi adum mi we de aduna khangi oza singna tamba hek lakpa numi chida moina phamba sidagi oza singsina adum irai rai na khangi masi mi we gani masi mi we roi masi de heng phawdo mini ga haise oza sin irai rai na khangba jani aduna hojekti amoromda hanagi lejarami ba gurukul system sidagi sidi aina saya bini ayuk da sakera nutin da sakera nundang da sakera mana saning matam da salaga tamba yaram beto akoi gi hojekki matam sidadi larik yaudravati yaraktabagi pot amala abanena akoi gi schooling sida akoina tongan ba syllabus semduna hai hanana bagi damuta akoina seme school gi da ngang sing sida tongan ba syllabus sing sida akoina MA bhok tamba yabagi tongan do hoji maruoina 2015 da Manipur University Culture haidini University lingat pasidagi di masi makoina kanodagi hona koigi ME gi school gi class 5 6 adwai dagi madugi du university na di leide adobus kana gumba sangstan sin khara university de affiliation to laga adu dagi pastor paduna mathang college dagi university gi thasi da purapa yana na bahina Manipur University nu sumasi gi semle Manipur University of Culture na sumasi gi tongan ba semle aduga akoigi department akoigi university da su akoigi kari haini department of dance and music haina lejari basi da su akoigi sangiton gi manung gi pot mayam singse sangiton karino sangiton gi kanaba karino sangiton sigi manung gi leiriba magi hek horiba magi hobudene loiba chathariba paringchi karino ga haise masi gi syllabus singse da haptuna ko de hujikti khangle adu hujiksi sai rana takpi gi bedumaina nat sangiton ase akoigi UNESCO na intangible cultural heritage of humanity ki list da yauri base tarai ne yaw banate sangiton sina kari tauri bano sangiton sina kari kana piri bano sigumba mioi kangop sina sangiton sina kari thabak tauri bage haibase loina haidi theory degi practical degi panama ku yengba loira kajeda masimu phaba masidi yamna kana ba pot amani haibase khangpa degi ni UNESCO na tawrise aduna siga mari leinana moina khangiba moina tawriba singse popatagi siba phawba loina tawkhala bani mase aduna di kari leirige haise khangpadagi ni UNESCO masa khangatana chiti intangible culture and heritage of humanities yauri base nat sangiton ki magi manungda leiriba magi darshan miyeng wakal philosophy ponama singse khang e prithvi ponama na khangba hora bani aduna hojikti aikoi sangiton da leiriba
हेक हौरक्पदगिना लोइबा फाउसिदा संगीतोन अमा तौननबा होनरक्पदगिना लोइबा फाउसिदा करी करी चंगीबके हाइबसे मसी सिलेबस ता हापतना अयाम लोइना नत्रसु मसी अयाम हुजिके तंबा होनरले अदुना हानगी गुरुकुल सिस्टम दा तौबा की टाइमिंग सिददी अदुक यामना यामना फिलोसॉफी की वा अदुगी वा थोइना खरदे तुम हाय ओजाना तौबदबु मरु ओइना येइबा हाइगिबनबा हाइबा वाखलोनसिनी येइगिबा कायहनगिदनबा येइ फजना येइगिनबा मीना बालो हाइगिननबा अदुगा मागी खुद खतपदु मयक सिंगनगिबा अदु ताकपनी अदुगा हुजि अमुक म लाइबदी तोंगान तोंगान बा संगीतोंगी राग होबैना लेरिबा राग ताब हाइना लेरिबा मागी सीक्वेंस राजमेल हाइना लेरिबा तांचप मेंकुप स्वादिन बिजोय हाइना लेरिबा सिंसे करी करीनो करी याउरिबना करी तौरिबनो हाइबना सिंबकी यामना कुप्पा कनोसिंसे मसीदे हुजिकी मीरोन हानदे हंगरमदे ओजादुना रागदु येयु हरबी येबे वनी ओजा रागसि करीनो गा हाइसे हंगुबदा येइबदा हाइगो अतैदि खंगजरकनी येइबसु हाइतिनिते नन पांगंगदा हंगेना हाइनरमिबने हुजिकति मदो छात्र मने हेक चंगबगा होबगा हाइनरे ओजा राग हाइसे करी हाइनो संचार हाइसे करीनो राजमेल हाइसे करीनो हाइसे हेक्ता हाइबा होनराबनेना मसे यामने एलार्ट ओइनरे ओजासिंग ओइबदसु हुजिकति तराई तराई बिमिनो ओजा ओइबा यारक्तरे मसे मनद लेरिबा तत्त मयाम सिंचे लोइना खंगबा मचंगे सिगी मतंगदा आई मरी लेनना हुजिकि सिगा अदुना हुजिकति यूनिवर्सिटी की थाक पाव मथंग मथंग लापदगी लाए अदुना खरा लेरगदी यामगालिंगदा 1975 अदुआइदुदा संगीतोनसे स्कूल खरदा ओपन तौरमे अदुदगी ओजासिंगदुना लेगिदबा मतुंगदगिदी अदुम गवर्नमेंट हाबक्तरे सिलेबस तदी लेको अदुगा तंबदी तोखरे तमगिद्रबनेबा अदुगा कुइद्रिबा हाइतारे 2015 नाइसे कुइद्रिबने अदुगा तोंगान तोंगान बा संस्थान खरा ले अकोइदा गवर्नमेंट ना एफिलिएट तौबा अदुगा कनोना अकोइ मिनिस्ट्री ऑफ कल्चर ना फुल्ली फंडेड तौबा अकोइगी खरा संस्थान खरा हाइबा तारगदी अमा यम मरुइबा अमा हाइबदी जवाहरलाल नेहरू मणिपुर डांस एकेडमी से अकोइगी संगीनाथ एकेडमी सिसु मिनिस्ट्री ऑफ कल्चर की मखादा लेबा अदुना संगीनाथ एकेडमी सिना जवाहरलाल नेहरू मणिपुर डांस एकेडमी से 100 तौरकांदा अकोइगी आ डिप्लोमा कोर्स ता सही अहुम सर्टिफिकेट कोर्स ता सही अहुम डिप्लोमा कोर्स ता सही अहुम पोस्ट डिप्लोमा कोर्स ता सही अहुम सही मापन की पोट लेरे होसी अदो मसीसु अमु अकोइना यामना खतंग नुंगाइतबा हाइ तारगदी गुरुकुल सिस्टम दा लेबा तंबगी मोंगदु ओइना तौबा हाइबगे अर्थदी अकोइना कनागुंबा मेट्रिकुलेट का मेट्रिक का इक्विवेलेंट ओहेनबा नत्रगन हायर सेकेंडरी की इक्विवेलेंट ओहेनबा नत्रग बीए की इक्विवेलेंट ओहेनबगी पोटसे मसी ओइदबा मोइ खक्तगिदी मोइगी वाखलोंददी लेजबा डिप्लोमा नि मसी दि पोस्ट डिप्लोमा नि नत्रग सर्टिफिकेट कोर्स नि हाइबगे दु मोइनती हाइजबा अदुगा अतो अतोपा गवर्नमेंट की पखादा लेजबा कांगु सिंसिना पास तौरकांदा आइदि सहीउम पास तौरकांदा मसीदी बीए नि हाइरकपा सही अनि पास तौरकांदा एमए नि हाइबगी पोतु मंगुंददी लेतबा अदुना मदुदिकी पास तौरगसु हुजिकति अकोइना एमए गा बीए की इक्विवेलेंट ओइदबनेना हुजि मणिपुर यूनिवर्सिटी दा अदुदा पास तौबदो सोमदा संगुबा मतमदा मणिपुर यूनिवर्सिटी ऑफ कल्चर देगी एमए बीए मयाम अमा लेरनेना मोइदो अमु थाना रोइदोरिबा सर्टिफिकेट तु याउदबनेना संगबा याबदो अदुना अदुगी मतंगददि खितंग नुंगाइते अदुगा हाना फॉर्मल एजुकेशन दी ओइरे अदुबु ओइजरगसु गुरुकुल सिस्टम दा लेरि अदुना हुजिकति अमु अदुगुंबा गुरुकुल सिस्टम दा लिंखचरिबा एकेडमी गवर्नमेंट डांस कॉलेज हाइना अमा लेइ मदुदसु अखोइगी हुजि हौरे संगीतोनगी पोची हापा हौरमे अदुगा अखोइगी यूनिवर्सिटी ददी संगीतोनगी पोसकसे अखोइना सुमनगी येइबा हाइननबा भावगी पोतदी लाए मरमदी मेनली अखोइना जगोइदा हेने एम्फेसिस पीबनेना पुंग की खरदी यावरे अदुगा संगीतोनगी इसैगी अदुगी अदागी मयामदुदी यावदरी यावदरगसु मागी होल थ्योरी दुदी अखोइ कंप्लीट यावरे अतैदी यावदरी अदुमाइना होजिकति अयाम्बा मथंग मथंग लोइना एकेडमी की दुमाइना एकेडमी दा होजिसे खतंग सिधरप दुमाइना लेराबनी मरमदी मोइ सर्टिफिकेट तुना एनी होजि
ꯀꯣꯂꯦꯖꯇ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯣꯂꯦꯖ 78ꯅꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯪꯒꯤꯇꯣꯟꯒꯤ ꯄꯣꯠ ꯍꯥꯡꯉꯛꯑꯗꯤ ꯑꯦꯀꯥꯗꯃꯤꯗꯒꯤ ꯂꯥꯛꯄ ꯑꯣꯖꯥꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯔꯣꯏꯗꯧꯕꯒꯤ ꯑꯃ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯀꯣꯂꯦꯖꯇꯨꯗꯗꯤ BA ꯇꯥꯛꯀꯦ ꯍꯥꯏꯔꯗꯤ MA ꯂꯣꯏꯗ꯭ꯔꯗꯤ ꯌꯥꯗꯕ ꯑꯗꯨꯗꯒꯤ MA ꯇꯥꯛꯀꯦ ꯍꯥꯏꯔꯗꯤ PhD ꯇꯧꯗ ꯌꯥꯗꯕꯒꯤ ꯄꯣꯠ ꯂꯣꯏꯅ ꯂꯥꯛꯅꯔꯕꯅꯤꯅ ꯑꯦꯀꯥꯗꯃꯤꯗ PG ꯂꯣꯏꯔꯁꯨ PhD ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯂꯩꯍꯧꯕ ꯇꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯎꯅꯔꯕꯅꯤꯅ ꯃꯣꯏꯁꯨ ꯑꯣꯏꯍꯟꯅꯅꯕꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯪꯒꯤꯠ ꯅꯥꯇꯛꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯠ ꯅꯥꯇꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗꯤ ꯒꯨꯔꯨ ꯁꯤꯔꯁ ꯄꯔꯝꯄꯔꯥꯗꯣ ꯀꯥꯏꯗꯅꯕꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯁꯪꯒꯤꯠꯄꯨ ꯄꯥꯝꯖꯕ ꯀꯥꯡꯕꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯃꯒꯤ ꯋꯥ ꯂꯩꯖꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯁꯤ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯍꯥꯟꯅꯒꯤ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝꯗꯤ ꯀꯥꯏꯍꯟꯗꯕ ꯑꯗꯨꯒ ꯐꯣꯔꯃꯦꯜꯏꯗꯨꯀꯦꯁꯟꯒꯤ ꯃꯑꯣꯡꯗꯗꯤ ꯆꯠꯂꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯒꯨꯔꯨꯀꯨꯜ ꯁꯤꯁꯇꯦꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯇꯧꯕꯗꯤ ꯅꯠꯇꯕ ꯃꯥꯁꯨ ꯄꯦꯔꯠ ꯑꯃ ꯑꯣꯏꯅꯗꯤ ꯆꯠꯂꯕ ꯑꯗꯨꯒ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯃꯑꯣꯡꯗꯗꯤ ꯒꯨꯔꯨꯀꯨꯜꯗ ꯌꯥꯝ ꯅꯛꯁꯤꯟꯅꯕꯒꯤ ꯄꯣꯠꯇꯣ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗꯗꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯗꯥꯟꯁ ꯀꯣꯂꯦꯖꯇꯁꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯤꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯃꯈꯥꯗ ꯍꯤꯟꯗꯨꯁꯇꯥꯅꯤ ꯃ꯭ꯌꯨꯖꯤꯛꯇ ꯑꯦꯐꯤꯂꯦꯁꯟ ꯇꯧꯔꯛꯇꯅ ꯍꯧꯖꯤꯛ ꯀꯛꯆꯤꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯠ ꯁꯪꯒꯤꯇꯣꯟ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕꯒꯤ ꯑꯃꯨꯛ ꯍꯥꯞꯄꯒ ꯕꯤꯁꯦꯝꯄꯨꯔꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯁꯤꯁꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯑꯦꯐꯤꯂꯦꯠ ꯇꯧꯗꯨꯅ ꯃꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯌꯥꯝ ꯐꯣꯔꯃꯦꯜ ꯏꯗꯨꯀꯦꯁꯟ ꯑꯃꯗ ꯂꯥꯛꯄꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩ ꯉꯁꯥꯏꯒꯤ ꯌꯨꯅꯦꯁꯀꯣꯅ ꯈꯪꯉꯛꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯆꯩꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪ ꯀꯩꯅꯣꯁꯤꯗ ꯈꯖꯤꯛꯇꯪꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯍꯧꯅꯅꯕ ꯁꯪꯒꯤꯇꯣꯟ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅꯤ ꯑꯣꯖꯥ ꯂꯦꯝꯅ ꯍꯥꯏꯕꯤꯌꯨ ꯅꯣ ꯂꯦꯝꯅ ꯍꯧꯖꯤꯛꯀꯤ ꯌꯨꯅꯦꯁꯀꯣꯒꯤꯗꯣ ꯇꯧꯕ ꯄꯟꯕꯤꯔꯝꯃꯣ ꯑꯣꯖꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯔ ꯏꯟꯐꯣꯔꯝ ꯑꯣꯏꯕ ꯈꯔꯗꯤ ꯂꯩꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯈꯔꯁꯨ ꯁꯨꯝ ꯂꯩꯕ ꯑꯣꯖꯥꯅ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯪꯒꯤꯇꯣꯟꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯗꯕ ꯌꯥꯗꯕ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯇꯥꯡꯀꯛꯁꯤ 8ꯅꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯔꯥꯒꯒꯤ ꯁꯔꯨꯛ ꯍꯥꯏ ꯔꯥꯒꯒꯤ ꯁꯔꯨꯛꯁꯦ ꯀꯥꯏꯍꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯔꯥꯒ ꯍꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯤ ꯆꯪꯅꯗꯦ ꯑꯗꯨꯅ ꯔꯥꯒ ꯉꯥꯛꯇꯅꯤ ꯔꯥꯒ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯔꯥꯒ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯁꯥꯒꯠꯆꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕ ꯄꯣꯠꯇꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯔꯥꯒ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯪꯒꯤꯇꯣꯟꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯔꯥꯒ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯣꯏ ꯑꯗꯨꯅ ꯔꯥꯒ ꯍꯧꯔꯤꯉꯩꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯅꯔꯤꯁꯤꯅꯤ ꯑꯔꯥꯡꯐꯝꯅ ꯃꯤꯁꯤꯡꯅ ꯔꯥꯒ ꯍꯧꯔꯤ ꯆꯪꯉꯨꯈꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯗꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯅꯤꯡꯖꯔꯤꯕ ꯏꯁꯇ ꯗꯦꯕꯇꯥꯗꯨꯒꯤ ꯃꯨꯔꯇꯤ ꯁꯥꯒꯠꯆꯔꯤꯕꯅꯤ ꯔꯥꯒꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯤꯡꯖꯔꯤꯕ ꯏꯁꯇ ꯗꯦꯕꯇꯥꯗꯨ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯜꯄꯇꯔꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥꯁꯤꯒꯤꯗ ꯑꯥꯁꯟ ꯑꯃ ꯊꯝꯃꯤꯁꯤꯗ ꯃꯥꯁꯦ ꯂꯩꯈ꯭ꯔꯕꯅꯤ ꯄꯨꯖꯥ ꯇꯧꯔꯒ ꯄꯨꯖꯥ ꯇꯧꯐꯝꯁꯤꯗ ꯃꯥꯁꯦ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯨꯕꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯉꯦ ꯂꯥꯏ ꯄꯨꯖꯥ ꯇꯧꯕ ꯆꯪꯉꯦ ꯃꯁꯤꯅꯦ ꯑꯩꯈꯣꯏꯅ ꯔꯥꯒ ꯇꯥꯕ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤꯅꯤ ꯃꯁꯤ ꯑꯩꯅ ꯎꯖꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯎꯔꯦ ꯑꯗꯨꯒ ꯑꯁꯥꯝꯗ ꯎꯔꯦ ꯃꯁꯤꯒꯤ ꯔꯥꯒ ꯇꯥꯔꯛꯄꯒꯤ ꯈꯨꯔꯨꯝꯕꯁꯦ ꯃꯁꯤꯒꯤ ꯈꯨꯔꯨꯝꯕꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯏ ꯑꯁꯥꯝꯗ ꯇꯧꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯦ ꯅꯠ ꯁꯪꯒꯤꯇꯣꯟꯗ ꯇꯧꯅꯗꯔꯦ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯀꯣꯏꯔꯨꯔꯒ ꯈꯨꯔꯨꯝꯕꯁꯦ ꯀꯣꯏꯅ ꯃꯥꯟꯇꯣꯞꯁꯤ ꯀꯣꯏꯔꯨꯔꯒ ꯈꯨꯔꯨꯝꯕꯁꯦ ꯃꯁꯤꯅ ꯆꯨꯝꯃꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯪꯗꯦꯁ ꯄꯂꯥꯗꯤ ꯃꯁꯤ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯒ ꯅꯠ ꯁꯪꯒꯤꯇꯣꯟ ꯄꯂꯥꯗꯗꯤ ꯃꯁꯤ ꯇꯧꯗꯦ ꯃꯁꯤ ꯔꯥꯖꯃꯦꯟꯗ ꯑꯣꯏꯅ ꯇꯧꯋꯦꯕ ꯍꯧꯖꯤꯛꯀꯤꯁꯤꯗꯗꯤ ꯇꯧꯗꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯚꯩꯗꯤꯛꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯒꯤꯇꯣꯟꯁꯤꯗ ꯌꯥꯎꯔꯒ ꯚꯩꯗꯤꯛꯀꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯂꯩ ꯑꯗꯨꯅ ꯚꯩꯗꯤꯛꯀꯤ ꯃꯇꯝꯗꯗꯤ ꯖꯨꯛ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟꯕ ꯂꯥꯏꯁꯤꯡꯒꯤ ꯑꯗꯨꯝ ꯍꯣꯡꯉꯛꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯍꯣꯡꯉꯤ
मैतै की सो तुम तौरी सुनी अखोइना बेदगी मतमदा सिबुने अखोइना वैदिक जुग हारिसे बेदगी मतम सिददी अखोइना नोंपोक्ता इंद्र नंगाई हैना इंद्र देवता ना ngai हैना नोंसुक्ता बोरुन देवता ना ngai हैना मखा थंगबदना जोमराज ना ngai हैना लवे अवांग थंगबदना कुबेर ना ngai हैना लवे aduna maigei ngakpa lai sing se khurum bonabagi damakta ne koina koina chalaga tawri aduna lai ama buja taw taradi adum akoi ngasi tabiri ba punamana su khangwani aikoina kanaguma brahman singna kugapi kapaga maigei mari ku kugapi kapiba tawri ba sing se aikoina pancha devata tawbata maigei ngakpa lai khurum bagi tawri ba thabne madu chapchana sangiton da su buja tawbagi potu kaihande sangiton da tawri ba se chumnagi pung yeba isai sakpa चोलोम तौबा रिचुअल की थबक तौरीबा अदुगा वारी अमसु मनुंदा पुरगा चलीबा पोसक मंगासिना संगीतोन से ओहली अदुना माइगै ngakpa लाइजे बुजा तौबा लोइरबा मतुंगदा राजमेल हैना अखोइना खंगनरिबा अहुम सुबा पार्ट से मसिना प्रीति बुजा तौबनी आइदि अखोइगी इपा इपु सिंसिगी बुजा तौजरी करिगुंबा अखोइना जैगम तौबा मतमदा तंगाइ फदना अखोइना लैगिद्रबा अखोइगी इपा इपु पुनमक सिंसे कौधबगी थबकसि अखोइना ngang वरिंगदा राजमेन येरपा मतम सिदा साइसेंदा चेंग थोइदिंग पैसा हापगा मांदोकी माइगई मरी सिंदा लेपगा संगीतोन मयाइदा चाइरमे हे अदो होजिते मदु उगिद्रे अदुना मसिदा तौजरिबसे प्रीति बुजा तौबगी पोतु तोकुरिबने अदा प्रीति बुजासी लोइरबा मतुंगदा एखोइना मु तांचप हाइना मु लाइ अदुना हाइरिबा अहानबा संगीतोनगी राग हौरप मतम सिदा एखोइना राग से साबिनबगी तम बुजासी तौबिनबगी तमता एखोइना याल हानबदा कदोइ लई चंदोन चंगी गंध चंदोन चंगी लई चंदोन चंग मतुंगदा वा पाना तांगा कली अदुगा फी कली मदु लोइरबा मतुंगदा रागा ताबसिदसु अमुक क्वा चंगकनी फी चंगकनी अमुसु खुरुमदोइने ngसाइगी माइगै ngakpa lai buja tobyu haidana अमुक सिसु बुजा मखलमनी अदुगा अमुक राजमेन की मतंग सिदसु अमुक क्वा चंगकनी फी चंगकनी बुजासु थेंखांग मंगा ने तौदोरिसि बुजा तौदोरिसि अदुना हुजिकी कनोगी तांचप लाकान सिददी महादेव बुजा तौदोरि मसी बुजासी तौरबा मतुंग सिदा अमु अखोइगी मरी सुबा बुजासी लोइरबा मतुंगदा मंगा सुबा बुजा तौबसिना एकोइना देवी बुजा तौरि अदुना देवी बुजासी लोइरबा मतुंगददी अखोइना राग हौबा राग ताबा राजमेन तांचप मेकुपसि लोइरदी अखोइना पंच देवता बुजा तौबो लोइरबनिना लुहोंगबदा ओइरदी पेदौरनी बोर कैनादु पुसिल्लानी बुजा लोइरबनिना कटकदोरिबा पोची कैनादुनी बोर्डु फमल्लगा कैनादु कटकदोरि जैगा लुगुन थांबगी ओइरदी सिगी मतंग से मखा से स्वाधीन नाइना गवे स्वाधीन सिददी मनिंग मखा तम्मबा हाइबनी सिददी रागगी पुनमक्ता यावरिबा रूल मयामदुना बाउंड तौद्रे सिददी खरा स्वाधीन ओइरे मनिंग मखा तम्मे यावद्रे अदुना इसै सप्पा पालासिना कोयत ये अमदु कोयत थम्मे पुंग येरम कांबुसु पुंग से तो थम्मे पुंग सिंदु थम्मगा हुमांग सरुमसु तैथोंना रक्तना आदि करिगुंबा इसिंग थंगिंग सुमा मपांदा चलगा मा इसिंग थउबा खोरुबा लोइना स्वाधीनगी मतंग सिदा याय सिगुंबा स्वाधीनगी मतंग सिदा कनागुंबा अखोइना पला अनौबा मसिनगे हैरदी मसिदा सिल्लदोइने राशेश्वरी पला सके हैरदी सिदा राशेश्वरी पला इसै सहनगरदोइने अदुना अहोरात्र हाइदना अहिंग अमगा नुंथिन अमगा पुन्ना तौदुरिबा कुमैदु ओइतारदी पला निपान लेपतोइने मसी हेक लोरगा पला अममुक सिंदोइने जे पुंग अहुम सकदोरिनी अदे अतोपा मु पला अम सिंदोइनी अदु ngasi नुमदांग वाइरमदगी हौरगा हयेंग नुमदांग वाइरम बौसे पला निपान सकदोरिनी
ꯑꯗꯨꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯍꯣꯔꯥꯇ꯭ꯔ ꯍꯥꯏꯅ ꯀꯧꯏ ꯑꯍꯣꯔꯥꯇ꯭ꯔꯁꯦ ꯀꯅꯥꯒ ꯃꯔꯨ ꯈꯔ ꯃꯔꯤ ꯂꯩꯅꯒꯦꯕꯨ ꯑꯁꯇꯀꯥꯜꯒ ꯃꯔꯤ ꯂꯩꯅꯩ ꯃꯥꯁꯦ ꯑꯍꯣꯔꯥꯇ꯭ꯔ ꯇꯧꯔꯗꯤ ꯄꯨꯡ ꯑꯁꯨꯛ ꯇꯧꯔꯗꯤ ꯄ꯭ꯔꯥꯞꯇꯗ ꯃꯩꯗꯥꯟꯗꯗ ꯑꯄꯔꯥꯟꯗꯗ ꯁꯤ ꯇꯧꯒꯗꯧꯅꯤ ꯁꯤ ꯁꯛꯀꯗꯧꯅꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯁ꯭ꯋꯥꯙꯤꯟꯁꯤꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯗꯤ ꯕꯣꯔ ꯀꯅꯥ ꯂꯩꯔꯅꯤ ꯅꯥꯍꯨꯠꯄꯒꯤ ꯑꯣꯏꯔꯗꯤ ꯑꯉꯥꯡꯗꯣ ꯄꯨꯁꯤꯜꯂꯅꯤ ꯂꯨꯒꯨꯟ ꯊꯥꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯉꯥꯡꯗꯣ ꯄꯨꯁꯤꯜꯂꯅꯤ ꯒꯧꯔ ꯂꯤꯂꯥ ꯁꯥꯟꯅꯗꯧ ꯑꯣꯏꯔꯗꯤ ꯁꯤꯗ ꯒꯧꯔ ꯂꯤꯂꯥ ꯁꯥꯟꯅꯈ꯭ꯔꯅꯤ ꯑꯗꯒꯤ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯒꯦ ꯍꯥꯏꯔꯗꯤ ꯁꯤꯗꯒꯤ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯈ꯭ꯔꯅꯤ ꯕꯨꯖꯥ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯔꯥꯁ ꯂꯤꯂꯥꯁꯦ ꯀꯠꯅꯅꯕ ꯄꯣꯠ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯥꯏꯅꯗꯦ ꯔꯥꯁ ꯂꯤꯂꯥ ꯀꯠꯄ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯁꯤꯗꯤ ꯀꯤꯔꯇꯣꯟꯒꯤ ꯃꯁꯛ ꯑꯣꯏꯔꯕꯅꯤ ꯃꯗꯨꯅ ꯃꯃꯥꯡꯗ ꯇꯧꯔꯤꯕꯗꯨꯅ ꯁꯪꯀꯤꯔꯇꯣꯟꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯛꯏꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯀꯤꯔꯇꯣꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯗꯨꯅꯤ ꯑꯩ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯀꯤꯔꯇꯣꯟ ꯀꯠꯀꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯀꯠꯄꯗꯨꯅꯤ ꯀꯠꯀꯗꯧꯔꯤꯁꯤ ꯕꯨꯖꯥꯗꯨ ꯂꯣꯏꯔꯀꯥꯟꯗ ꯍꯦꯛꯇ ꯂꯦꯞꯇꯅ ꯁꯪꯒꯤꯇꯣꯟ 7-9 ꯀꯠꯂꯤꯁꯦ ꯀꯤꯔꯇꯣꯟ ꯉꯥꯛꯇ ꯑꯣꯏꯔꯗꯧꯅꯤ ꯑꯗꯨꯅ ꯃꯁꯤ ꯀꯤꯔꯇꯣꯟ ꯀꯠꯄ ꯍꯥꯏꯔꯅꯤ ꯃꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯇꯪ ꯃꯇꯪ ꯁꯛꯇꯨꯅ ꯂꯣꯏꯔꯀꯥꯟꯁꯤꯗ ꯏꯔꯣꯏ ꯂꯣꯏꯕꯗ ꯕꯤꯖꯣꯏ ꯍꯥꯏꯅ ꯂꯥꯛꯑꯦ ꯕꯤꯖꯣꯏ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯧꯈꯠꯂꯨꯕ ꯂꯥꯏ ꯏꯄꯥ ꯏꯄꯨ ꯀꯧꯈꯠꯂꯨꯕ ꯃꯩꯒꯩ ꯉꯥꯛꯄ ꯂꯥꯏ ꯀꯧꯔꯨꯕ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯏꯁꯇ ꯗꯦꯕꯇꯥ ꯄꯨꯈꯠꯆꯔꯨꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯕꯤꯁꯥꯔꯖꯟ ꯇꯧꯍꯟꯈ꯭ꯔꯕꯅꯤ ꯆꯠꯍꯟꯈ꯭ꯔꯕꯅꯤ ꯕꯤꯖꯣꯏꯁꯤꯗ ꯑꯗꯨꯅ ꯕꯤꯖꯣꯏ ꯌꯩꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯗꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯁꯪꯒꯤꯇꯣꯟ ꯁꯪꯒꯤꯇꯣꯟꯒꯤꯗꯃꯛꯇ ꯈꯟꯖꯕ ꯃꯥꯟꯗꯣꯞꯇꯗꯤ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯤꯕ ꯃꯤꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯪꯒꯤꯇꯣꯟꯁꯤ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯟꯗꯣꯞ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯁꯛꯏꯕ ꯏꯁꯩꯗꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯄꯌꯥ ꯊꯣꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕꯁꯦ ꯁꯤꯗꯣꯛꯄ ꯍꯧꯔꯤꯕꯅꯤ ꯑꯗꯣ ꯂꯣꯏꯍꯧꯗꯕꯗꯨꯗꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯂꯣꯏꯍꯟꯈꯤꯕ ꯌꯥꯔꯦ ꯂꯣꯏꯈꯤꯕꯒ ꯂꯧꯊꯣꯛꯍꯧꯗ꯭ꯔꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯃꯥꯟꯗꯣꯞꯇꯨ ꯁꯪꯒꯤꯇꯣꯟꯗꯨ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯁꯪꯒꯤꯇꯣꯟꯗꯨ ꯂꯣꯏꯔꯕꯅꯤꯅ ꯂꯧꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯕꯤꯖꯣꯏ ꯂꯧꯔꯒ ꯑꯃꯨꯛ ꯖꯇ꯭ꯔꯥꯁꯤ ꯐꯨꯛꯄ ꯇꯥꯔꯛꯑꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯑꯥꯗ ꯄꯌꯥ ꯊꯣꯛꯎ ꯀꯥꯏꯅ ꯊꯣꯛꯂꯤꯁꯤ ꯁꯤꯗꯣꯛꯄ ꯍꯧꯕꯒꯤ ꯄꯣꯠꯁꯛꯇꯨ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯁꯪꯒꯤꯇꯣꯟꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯅꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯁꯇ꯭ꯔꯗꯗꯤ ꯏꯚꯟ ꯅꯥꯇ ꯁꯥꯁꯇ꯭ꯔꯗꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯚꯦꯗ ꯃꯔꯤꯗꯨꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯧꯈꯠꯂꯕ ꯅꯥꯇ ꯁꯥꯁꯇ꯭ꯔꯗꯗꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯅꯥꯇ ꯁꯥꯁꯇ꯭ꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯖꯝꯕꯨꯗꯤꯞꯇ ꯂꯩꯔꯤꯕ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯥꯁꯇ꯭ꯔ ꯍꯥꯏꯅꯕ ꯂꯩ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯏꯁꯩ ꯑꯣꯏꯔꯣ ꯄꯨꯡ ꯑꯣꯏꯔో ꯁꯪꯀꯤꯔꯇꯣꯟ ꯑꯣꯏꯔꯣ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯑꯣꯏꯔꯣ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯅꯥꯇ ꯁꯥꯁꯇ꯭ꯔꯗ ꯌꯥꯎꯗꯕ ꯂꯩꯇꯦ ꯃꯥꯟꯗꯣꯞ ꯈꯟꯕꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯏ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯏ ꯏꯁꯩꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯏ ꯄꯨꯡꯒꯤ ꯍꯥꯏꯔꯣ ꯑꯗꯨꯝ ꯌꯥꯎꯔꯤ ꯁꯝ ꯁꯝꯅ ꯅꯥꯇ ꯁꯥꯁꯇ꯭ꯔ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯆꯦꯞꯇꯔꯁꯦ 36 ꯆꯦꯞꯇꯔꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯜꯒꯤ ꯁꯔꯨꯛꯁꯦ 31st ꯆꯦꯞꯇꯔꯁꯦ ꯇꯥꯜ ꯑꯙ꯭ꯌꯥꯏ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯁꯤꯗ ꯄꯤꯔꯤꯕ ꯃꯁꯛꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯥꯎꯈ꯭ꯔꯦ ꯄꯨꯡ ꯍꯥꯏꯔꯁꯨ ꯄꯨꯡꯒꯤ ꯃꯈꯜ ꯍꯥꯏꯗꯦ ꯀꯣꯇꯥꯟ ꯍꯥꯏꯔꯁꯨ ꯀꯣꯇꯥꯟꯒꯤ ꯐꯤꯖꯦꯠ ꯍꯥꯏꯔꯁꯨ ꯐꯤꯖꯦꯠꯀꯤ ꯑꯉꯛꯄ ꯐꯪꯅ ꯀꯨꯞꯅ ꯏꯈ꯭ꯔꯦ ꯃꯥꯃꯨꯛ ꯀꯨꯞꯄ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯃꯗꯨꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯗꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯒꯗꯒꯦ ꯏꯚꯟ ꯃꯥꯟꯗꯣꯞ ꯈꯟꯕ ꯍꯥꯏꯔꯁꯦ ꯃꯥꯟꯗꯣꯞ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯥꯇ ꯁꯥꯁꯇ꯭ꯔꯗ ꯌꯥꯎꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯐꯪꯉꯣꯏ ꯍꯧꯖꯤꯛ ꯕꯦꯡꯒꯣꯜꯗ ꯃꯟꯃꯣꯍꯟ ꯘꯣꯁꯅ ꯅꯥꯇ ꯁꯥꯁꯇ꯭ꯔꯁꯦ ꯍꯟꯗꯣꯛꯏ ꯃꯤꯒꯤ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜꯗ ꯃꯥꯟꯗꯣꯞ ꯍꯥꯏꯅ ꯌꯥꯎꯖꯕꯗꯣ ꯃꯥꯅ ꯅꯥꯇ ꯁꯥꯂꯥ ꯍꯥꯏꯅ ꯍꯜꯂꯦ ꯑꯥꯔꯊꯗꯣ ꯅꯥꯇ ꯁꯥꯂꯥ ꯍꯥꯏꯅ ꯑꯥꯔꯊ ꯍꯜꯂꯦ ꯃꯗꯨ ꯃꯅꯤꯄꯨꯔꯗ ꯁꯨꯆꯥꯟ ꯁꯔꯃꯅ ꯅꯥꯇ ꯁꯥꯁꯇ꯭ꯔꯁꯦ ꯃꯥꯅꯁꯨ ꯍꯟꯗꯣꯛꯄ ꯃꯇꯝꯗ ꯃꯥꯟꯗꯣꯞ ꯍꯥꯏꯅ ꯍꯟꯗ꯭ꯔꯦ ꯃꯥꯅ ꯄꯥꯕ ꯂꯥꯏꯔꯤꯛꯇꯨ ꯕꯦꯡꯒꯣꯂꯤꯒꯤ ꯂꯥꯏꯔꯤꯛꯇ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯅꯥꯇ ꯁꯥꯂꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯜꯂꯦ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯑꯣꯔꯤꯖꯤꯅꯦꯜ ꯇꯦꯛꯁꯇ ꯃꯥꯟꯗꯣꯞ ꯍꯥꯏꯅ ꯂꯩꯖꯕꯅꯤ ꯉꯁꯤꯃ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯑꯣꯗꯤꯚꯥꯁꯀ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯇ ꯊꯤꯕ ꯐꯪꯉꯔꯣꯏꯗꯧꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯁꯪꯒꯤꯇꯣꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯗꯤꯚꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯁꯤꯗ ꯃꯥꯟꯗꯣꯞꯇꯣ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯍꯌꯦꯡ ꯇꯧꯒꯗꯣꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯅꯨꯃꯤꯠꯇ ꯌꯩꯒꯗꯧꯔꯤꯕ ꯄꯨꯡ ꯀꯣꯔꯇꯥꯟ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯇꯧꯔꯒ ꯍꯌꯦꯡꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅꯕꯒꯤ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯄꯥꯔꯇꯤ ꯍꯥꯏꯕ ꯇꯥꯔꯦ
ओधिवास तौरीसे लाइदु लेंजिल्लाना लेरे हैना अदुना कनागुम्बा अहल लमनसिंगना ओधिवास तौरगदी ईश्वर लेरकांदा अइना चा थक्तुना नुंगाइना लेथोकपदो अइ याबा नते अइदी सत्कर्म अफब थबकिदमक्ता अइ तौगनी ईश्वर ममांगदा अइना चाबा थक्पा अइ लेपनी हैदन चरा हेलगा लेनरिबनी अदुगिदमक्तनी ईश्वर लेरबनेना अइना मदुदा लांगना खोतना करिगी अमु मथौ तारिबनो ईश्वरगी नमक्ता अइना तौजरिबदो माही फंजनबगिदमक्ता ईश्वरगी सेवादो अइ पेना तौजनबा अइना मा चादा थक्तना अहिंगु चरा हेलगा नुंगालगा संगतोंदो यावरिबनी अदुगिदमक्तनी ओजा सिंसिना तौरिबनी अदुना बिजोई हाइबसिददी संगीतोन लोइरे अदुना चपचाना अइखोइना मई थारगा बुजा तौरिबगी पोसक्तो संगीतो लोइना अवतार ओइरबनी चपचाना मदु कायहनदे पोचे मौंग अमा नत्रगा मौंग अमदो होंदोकनी मई थारगा बुजा तौरिबदसु पुरोहितकी सरुक्तो इसै सकपदोनी अदुगा अखोइगी तंतधार हाइतारे अखोइगी चेंग थोइदिंग घी हैरिबदो तंतधारदो पुंग यैबन ओइरिबनी अदुना अदुगा सोमना कंदा मई हौरिबदुगी कनोदा वांगोम थंबदा लेरिबदुना ब्रह्मा लेये हैने खली ब्रह्मादो अइखोइना इसै सकपना सलैबदुगी खुमिबदो हादो लेये हैने अइखोइना लौरिने मसे कैसु कायदे अदुना संगीतोंगी मयाइदे कोइने चपा याबसे कनाना याय हायरकांसिदा पुंग यैबने याय अदो जैगेदसु हगत हगा सिंग सेमगेरसु कैनोमा लौरिगे हासु चथोक चसिन याबसे साइगे होत्री पीरिबा तंत्रधार पीरिबा नुपादो मदु खक्तना हाइदि माना अदु स्वाहा स्वाहा हायरकांदा चेंग हापिबा थोइदिंग हापिबा घी हैरिबदो मदु खक्तना याय अतोपदि यादे मदु चपचाना संगीतोंदा मसिग मसक्ति चपचाना यावरिबनी अदु सिगुम्बा मयामसिंगसिगी अर्थ मयामसिंगसे यूनेस्को न मसक खंगे मसिदी मांगहनबा यादे अदुगा यामना नुंगाइबा वा मसो अइ मसिदंग तंग पल्लंगी गसी मयाम हाइरिसिदा करिनो हारकांदा अखोइगी नट संगीतोंगी दा अखोइना ngasi यैरिबा अइ तांगी मतांगदा दु यामनादि हाइररोय अदुबु अइना मसि खचितंग पल्लंगदी अगुंदा तंग मयामदु खरा हाइना इन्फॉर्मेशन हायंग तुंग कोइने नि सिगिम करिगुंबा तांजा फंगदना वांगांगबगी करिगुंबा खुदोंग चाबा फंगगदी कनागुंबा सिंगना एनी क्वेश्चन हंगपदा अमुके हेन नुंगाइननबगी पोट अमखग अइना ngasiगी ओइने सम इंट्रोड्यूस तौके तौजरमगे समसमना अइखोइना नाट्य शास्त्रदा हाइतारे नाट्य शास्त्र हाइजे अइना सा हाइजगरे अइखोइना ngasi तौरिबा संगीतोंदा हाइनरिबा पोट पुनमसिंगसे नाट्य शास्त्रदा ओइना यावबा ngaktani अइखोइना राग हौबा हाइसे नाट्य शास्त्रददि अइखोइना मैतैगी अइखोइना तसेंगबदि अइना नाट्य शास्त्र पलुरगा नाट्य शास्त्रदुदगी लौबरा हाइरदि लौई लौरसु कुलौदो अमले अहनसिंग अइखोइगी सैबा राधा कृष्ण की इसै सैबसे मैतैगी नते अइखोइना पोलोइगी सेलिबा फिरोंदा मचाक सारिबा मयामदिंदो मैतैना साबा अमता नते रानी फी हाइना तौरिबगी मुगागी तौरितु मैतैना तौबा अमता नते पुनमक्तु लौरुरगसु मैतैगिदि अइखोइगी ओइबा फोम अमदा इनौ नौना सेमबा हनसिंगसिदि खोइमुगुंबने अमरोंदा अथुम अथुम्बा लही मयामदो तोंगान तोंगानबा लही मयामदो लौरुरगा अइखोइगी ओइबा खोही अमा सेमजबने अहनसिंगना तौरमिसे अदुना शास्त्रदगी मयाम अमा लौरुई शास्त्रदुगी पोतो सिदा लाकांदा अखोइगी ओइबा लोनदा अइखोइगी ओइबा पोता अर्थ हल्लगा मीनिंग अमा दुम थोलगा सिजने अदुना शास्त्रदा रागसे बर्धमानक हाइना ले राग ताबसे लयन तरिता हाइना लेजै राजमेनजे पानिका हाइना लेजै अदुना तांचप मेकु भाइबसे एकांका हाइना लेजब पोने अदुना अइखोइना राग हौबसे मसिदे यैरिबा तानसे मसिना नत्रदि राग हौबा यादे अदुना राग करिगुंबा मूर्ति अमा सागतलक्केदि रागगी पोचिनि यैगदौनि रागगी पुंगोनसे मसिनि यैगदौनि अदु पोल अमा हेक्ता पुंगोल अमा हेक्ता येसिलगा राग ओइबरा हाइबदि नतेबा रागसि यैनबगी मागी सिस्टम अमा लैबा अखोइगी याहलनबदा चित्र वार्तिका दक्षिणा मार्गसि यैरदि राग ओइदुनि अदुना मसिगी पोचि यैद्रगदि रागदुम ओइदे अदुमाय तौना मसिगी यैरिबा पोट मयामसिंगसे मसि शास्त्रददि ममिंग तंगायरगा लैहौरबने
aduga India punamana India ki pandit punamana scholar punamana nata shastra da leiriba tan punama singse all India da thiba phangdre leitre subna gi maming khaktang ngairi hairabani adugumba hairiba tan mayam singse ngasi di akhoi gi nat sangitun sida loina phangbagi wani aduna nat sangitun sidagi haurakanda akhoi gi India gi oina mangriba tan punama singse amuk hanna revive tawrak ki hairabadi Manipur gi nat sangitun sina India pumamaktada mangraba tan punamakto Manipur gi nat sangitun da leiri haibase aikoina prithibi gi haitari India gi miyam mamangda mase puthok agadi prithibi punamangna India gi mipung khudimangna haraunaba masak ma soidana oirakani aduga masida thawai yawba kanagumba satrasing laagadi masigi potse aikogi India da Delhi da Bombay da Hyderabad da any India ki acho acho mafam singda aikoina yaira kanda masi yaina present tawra kanda aikoina yairi ba porsi ke explanation singse mayam punamukta khanganduna Brahmana ka haibu sini nata shastra da yauri ba Brahmana ka haibu sini nata shastra da yairi ba layan tarika haibu sini nata shastra da yairi ba panik ka haibu sini engkang ka haibu sini haibu ni simbo ki pot mayam sing se puto agadi akhoi Manipur nat sangitun se India punamangna nat sangitun se thi ba soidana numadi laktini haibu wafam se I thamjani ado madugi damakta Manipur se yam sakthokchani ngai oi maramdi aina ngasai haijari bese karigi damakta na nata sasti ki potu Manipur da yori ibano haira agadi 15th century 15 16th century sidadi India pumbase ayamba Muslim na dominate tawre thugai garne lobna lai punamak thugai garne maduda thawai nana bachelapa makoina pajaramba khangjaramba knowledge punamak la kanseda madugi mafamdo Manipurda la amba Manipur de ki mathang phawduna Myanmar da Thailand da mathang chatna khipa mayamdo madu history ki pot yenga kaso koina tum khangi koina tum toya aduna lairamba apawa scholar mayam du ta khanda makoi gi ba pot mayam sing do kushil agasu aikoi gi hana gi leijariba akoi gi niti niyo mayam ba sei gi oesu aikoi gi oiba sakchari ba khulang sei gi mayam ama pena gi mayam sahik mayam do madu ka pulap jingira kan sai aina lahi mayam punjil laga khoi semba do maina mayam si punjil laga aikoi gi oiba khoi ma sem adu khoi se lei ama khakta gi natte lei mayam gi punjil laga sem gi khoi do maina sangiton da so adugumba macha mayam gi punjil laga sem garabani aduna sem jera ka su ngasai gi amam dagi masak nai ba pot mayam sing do aikoina ainang sa haije gi do mam ta macha ta na amam nei nadragadi masi khangba da yamna luga do ba pot ti oiba aduna masi neina badadi achoba noma chang amam do oina odivas karino purbarang karino mahajaiga karino adegi vaishnov dhoron karino ga haibse amam da neina ra kandati dum mayek sengda do aduna ai wafam kharasi sum thamjage ani ko sallai ra kasu kai kari yam nungaijare oja akoi ojana matam kaithokpiduna ojana ten la matam sida haitare tabudi ojana su haibiduni information si yamna yami aduga kenogi oinadi akoi gi kari haitare maiti ama oina akoi manipuri ama oina su yamna chathokjaba aduga loina ngasidi ojana takpi ba manipurda nat sankiton gi saklon si pra keno thagi akoi gi maiti khakti gi nataba all over India dagi mayam dagi changsalakpa keno tungjallaga puthorokpa art form ama oibana ngasidi prithibi pum haitare asi sandore adaidi UNESCO na sakhang bir aduga loinana nuai ba haigadra akoi gi keno si pawmana matam mama chahi tara manga kun gi mamangda aikoina Bangladesh da leiringeda naharon sing khara tamkhatpa watnarure akoi gi sangiton gi pung isei natraga keno tawbasi akoi charcha tawba natraga ko practitioner se akoi ahalaman ni tawramba naharon na sigi khara hainadaba natraga sigi thawoina keno si tawram adu handaki chahi manga tara sigadi within this 2020 gi matungda haitare 20 gi matungda di not only Manipur khaktagi nataba mapan Manipur da shu
Maruoina Bangladesh da Tripura Assam di mayam dina masa Assam University su leire adu kai to oja koi gi keno gi Manipur University da gi keno PhD to ko koi oja Rasmani su leire keno da koi Assam University sumana Assam di mapung phana koi gi keno si culture amasung lon ngak na chatpa ngami as a Manipur mapan da oram sing yam adu ga Bangladesh kumba Tripura gumba da di yam na wana koi lejeri ba khara koi oja na ngasai haibedo koi gi guru parampara gi ahalaman sing da tamma tamaga ओइना थोलकपा छात्र नत्रगना मखोगी कनो होतेनी अदुबु इंस्टीट्यूशन नाइना सेंटर नाइना तौबगे खुदोंग चाबा सिदि लेतबना सैना हारोन सिंगी मनुंगदा पामना बसि खरा वालकपा कनो सि मतम मम अदु हजिक मंगा तरा सिगदी सिगी कनो सि खरा होंगे हजिकी नहारोल हजिकी 20 प्लस जहि तरा मंगा दगिना कुन मंगा की मनुंग सिगा सो कोई बांग्लादेश तसु त्रिपुरा तसु थोले अदुगी मणिपुर दगिसु लागना तबीबगी कनो सि वर्कशॉप ओइना तौबा नत्रगना अखोई सेमिनार ओइना तौबा इवेंट बांग्लादेश तगी त्रिपुरा दगी चटलगा मणिपुर चटना तंबसु यावरे तो अदुगुमना अखोई ngasi अखोईगी मरक्सिदा आइगी मरुप कोई गुरु हाइतारे कोई मणिपुरी डांस अमसुंग म्यूजिक दा मणिपुर सु लेना तमकपा कोई हुजी हुजी की न्यूयॉर्क ता लेपा कोई जगन्नाथ लाइरेंजम कोई स्टूडियो दा लाए ओजा सु सुम खंगनंग विरमगनी मणिपुर सुमासी लाइक तमकपनी कोई केनो ओइना छात्र ओइना लेरपा अदुगी मतुंग दा कलकत्ता दा दि मतुंग दा बांग्लादेश ता सु सुम पुंगसे ओइना तवरम्बा दा हुजी हुजी न्यूयॉर्क ता लेदी मार्क्स अखोई मनुंग दा जावरे थैंक यू जगन अखोई की मनुंग दा सरुक याबी बगी तमक जगन से ना अखोई मरक से पुरपगी मरमदी संगीतन नत्रगना पुंग इसेगी कैनो सिंगसी मणिपुर लांथोकना नॉट ओनली मणिपुर इवन कोई साउथ एशिया लांथोकना भारत उपमहादेश अखोई साउथ एशिया बांग्लादेश इंडिया लांथोकना ngasiगी यूरोप अमेरिका दसु यौरे ए हाबसे ngसाइगी ममांगै देदि सु परफॉर्म तबो तोइना लाई ओजा ओइना सु लामिबा मणिपुर दगी लाकपा नत्रगा त्रिपुरा आसाम दगी लाकपा मयाम सि परफॉर्म तौन त लाक परफॉर्म की ओइना थामगी नत्रगा सप्ताह अचै ओलमगी नत्रगना 3 days 4 days की लाम होजे होजे की सिदे सिदा लै थरगा थांगै सेना ngसाइगी ओजाना हाइबा ट्रेनिंग सेंटर की मोंग द नत्रगना एकेडमी केनोगी सेंटर की मोंग द खा 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 कोइसि सु तंगखना बहुगतना रे तो असिदे सिदा मैतेगी मनुंगदा जगन्नाथ लाइरेंजम मासु कई हातारे मंगिन थाबा अमनी अकोई नॉर्थ अमेरिका की ओइना बांग्लादेश इंडिया की नतब असिदे सिदा सनरपा दुगी मांगदा सु लेरा दुगी मतांग जगन्ना सु खरा हेन हाइबिनी ओजा गुरु केनो सु ले कोई न्यूयॉर्क की मपान दा हातारे अमनी सु ले अदे कोई बेंगोल दगी लाकपा केनो द कैलिफोर्निया दा ले कोई सुहिनी रे सुमाय तौना अहु मरी दिले अदुगी मनुंगदा कोइना खंगनजबा बांग्लादेश से ओइबने खर नक्सन भाइता जगन्नाथ लाइरेंजम लाई जगन्नाथ लाइरेंजम थैंक यू खजितंग इंट्रोडक्शन से ए केनो से द ओजासु ngसाइगे केनो सी गसु वारे ai sum yam pung ama hena ngak pane do ojasu khara ka potha boina jagan gi matang de khajitang ai sum ma haidok jage na jagan gi केनो से स्टेज त खचरके मागी matang de ina slide ama question torokpa मा बांग्लादेश द पोक्चबो ओइरगसु मरुइना कलकत्ता अमसुंग इम्फाल द लेरगा अखोइगी जगोई शे मरुइना पुंग द केनो लौरकपनी अखोइगी ट्रेनिंग लौरकपनी अदुगी मथंग मथंग केनोगी कोई कलकत्ता अमदी इम्फाल अमसुंग इंडिया की मफम अति दसु परफॉर्मेंस सुम जौरई बांग्लादेश दसु तौखी अदुगा लोइना लोइना अखोइगी कई हाइतारे न्यूयॉर्क ता लाव मतुंगदा न्यूयॉर्क ता लाव मतुंगदसु अखोइगी सिदा न्यूयॉर्क की बेंगोली मरुइना बेंगोली ना यामना ताई अखोइ मिते दि मसिंग लिखपनिना बेंगोली की लेरिबा ट्रेनिंग सेंटर सिंग सिदा मासी ओजा ओइना मरुइना आर्ट एंड कल्चर की ट्रेनिंग सेंटर नत्रगना एकेडमी ओइना ले दुदे दुदा परफॉर्म तौबगा लोइना टीचिंग चुपीना मासी ओजा ओइना सु लेदई अदुगा लोइना लाइबक फबा हाइगद्रा असिदा लेरिबा मयाम सिगा पुंजलगा मागी टीम ममसु सेमगतलगा मखल मथेल की कई हाता इंडिया की ओइबा बांग्लादेश की ओइबा कल्चरल एक्टिविटी इवेंट सिंग सिदा सरुक याय अदुगा लोइना लोइना मेन स्ट्रीम न्यूयॉर्क की नत्रगना मपान अते अते स्टेट दसु पांथोकपा केनो सिंग दसु महाक्से असुम परफॉर्म तौरी तो थैंक यू जगन सी केनो सी अखोई नंगी मतंग नै खजितंग समदना हाइबनी तसेंगना होजी होजी जगन्ना करी करी तौरी हाबदा इसागी माइगैदगिसु खजितंग फोंदोपि जगन जगन्नाथ लाइरेंजम अखोइगी मणिपुरी पुंगी ओजा ओइबा न्यूयॉर्क ता साउंड जी खरादि सोले जगन की साउंड से साउंड खरादि नुंगाइते साउंड जी खरा
sound taba nungaitre. Asigi keno sige si okay sound si mathang keno do na laage. No sound si yadre. To jagan gi matang da ina sum keno oina slide show oina ina sum khara puthok chaba hai tare ai ekoi New York ta lebinaba ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤ ꯃꯔꯛꯇꯅꯤ ꯃꯥꯅ ꯀꯩꯅꯣ ꯖꯒꯣꯏ ꯏꯁꯩ ꯑꯣꯏꯅ ꯇꯧꯕꯁꯦ ꯑꯗꯨ ꯑꯣꯖꯥꯗꯁꯨ ꯑꯩꯅ ꯖꯒꯟꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯊꯣꯏꯕꯁꯨ ꯁꯨꯝ ꯈꯔ ꯈꯪꯕꯤꯔꯝꯒꯅꯤ ꯑꯣꯖꯥꯁꯨ ꯁꯨꯝ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯁꯨ ꯖꯒꯟ ꯑꯣꯏꯔꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏ ꯏꯁꯩꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯁꯤꯒꯩꯁꯤꯒꯁꯨ ꯃꯍꯥꯛꯁꯤ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯆꯥꯎꯔꯛꯄ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯡꯗꯁꯨ ꯇꯝꯕꯤꯕꯁꯤ ꯁꯨꯝ ꯌꯥꯎꯔꯤ ꯇꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤ ꯈꯔ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥꯗꯒꯤꯁꯨ ꯈꯔ ꯇꯥꯁ ꯑꯣꯖꯥ ꯊꯣꯏꯕꯗꯒꯤ ꯑꯣꯏꯅ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯒ ꯀꯩꯅꯣꯁꯤ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯖꯒꯟꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯗ ꯑꯃꯈꯛ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯁꯨꯝ ꯁꯔꯨꯛ ꯌꯥꯔꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯣꯀꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯃꯦꯏꯟ ꯀꯩꯅꯣ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯖꯒꯣꯏ ꯏꯁꯩꯒꯤ ꯄꯔꯐꯣꯔꯝ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯖꯒꯟꯒꯤ ꯁꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯌꯥꯗꯕꯅ ꯃꯥꯏꯁꯦ ꯈꯔ ꯁꯣꯝꯗ ꯁꯦꯝꯕꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯗꯤ ꯂꯩ ꯀꯩꯅꯣꯁꯤ ꯁꯥꯎꯟꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯁꯦꯝꯃꯤ ꯑꯣꯀꯦ ꯑꯁꯤ ꯂꯣꯏꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯈꯛꯀ ꯂꯩꯔꯤ ꯀꯩꯅꯣꯗ ꯃꯥꯒꯤꯁꯦ ꯈꯔ ꯆꯥꯎꯕꯁꯦ ꯈꯔ ꯋꯥꯠꯂꯦ ꯌꯥꯔꯗ꯭ꯔꯗꯤ Hello. ꯇꯥꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ Hello. ꯑꯣꯀꯦ Oh, okay. ꯌꯥꯔꯦ Khoramjari. ꯍꯥꯏꯕꯤꯔꯣ Ojabusu khoramjari. Manipur Mirror ge chahi manga surakpagi chahi manga mapung phabagi pangthokpagi annual anniversary haitare. ꯍꯣꯏ ꯍꯣꯏ Hangdo mapung anniversary phabo isen no mapung nu khoramjari mayambo adu kainos khangde sound se tabra. Hello. ꯇꯥꯏꯌꯦ ꯁꯥꯎꯟ ꯇꯥꯏ ꯈꯔꯗꯤ ꯃꯌꯦꯛ ꯁꯦꯡꯕ but we can catch ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯕ ꯐꯪꯉꯤ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛ ꯅꯤꯛꯄꯗꯧ ꯇꯧꯕ ꯍꯣꯏ ꯈꯔꯗꯤ ꯀꯩꯅꯣ ꯑꯣꯏ ꯈꯖꯤꯛꯇꯪ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏ ꯅꯦꯠꯋꯥꯔꯛꯁꯦ ꯈꯖꯤꯛꯇꯪ ꯁꯝꯊꯤꯡ ꯔꯣꯡ ꯗꯤꯚꯥꯏꯁ ꯅꯠꯇ꯭ꯔꯒ ꯅꯦꯠꯋꯥꯔꯛꯇ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯇꯥꯔꯤ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯆꯍꯤ 5 ꯑꯦꯅꯤꯚꯔꯁꯥꯔꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅꯕ ꯃꯌꯥꯝ ꯀꯩꯅꯣꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯇꯩꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯖꯒ ꯑꯣꯖꯥꯕꯨꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯑꯟꯁꯔꯗ ꯑꯣꯏꯅ ꯂꯥꯛꯑꯁꯦ ꯑꯩ ꯁꯨꯝ ꯑꯣꯖꯥ ꯊꯣꯏꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯗ ꯖꯒꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯗꯥꯏꯗ ꯖꯒꯣꯏ ꯏꯁꯩ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯒ ꯄꯔꯐꯣꯔꯝ ꯇꯧꯕꯅ ꯀꯔꯝ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯇꯧꯕꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯀꯅꯥꯗꯒꯤ ꯇꯝꯃꯛꯄ ꯁꯨꯝ ꯖꯁ ꯁꯣꯔꯠ ꯕꯥꯏꯑꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯥꯅꯥꯆꯥꯒꯤ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯍꯥꯏꯅ ꯃꯥꯁꯨ ꯄꯨꯡ ꯌꯥꯝ ꯐꯖꯅ ꯄꯨꯡ ꯇꯝꯈꯠꯂꯛꯏ ꯑꯗꯩ ꯑꯇꯩꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯕꯤꯄꯥ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯕꯤꯄꯥ ꯃꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯦ ꯃꯣꯏ ꯍꯥꯌꯔ ꯂꯦꯚꯦꯜꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯝꯃꯦ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯣꯏꯅ ꯑꯗꯨꯅ ꯃꯣꯏ ꯑꯆꯧꯕꯁꯤꯡꯗꯇ ꯇꯝꯕꯤꯕ ꯑꯗꯨ ꯃꯣꯏ ꯆꯍꯤ 5 ꯃꯣꯏ ꯑꯇꯩꯗꯣ ꯇꯝꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯁꯕꯖꯦꯛꯁꯦ ꯊꯝꯃꯦ ꯃꯅꯤꯄꯨꯔꯤꯒꯤ ꯁꯕꯖꯦꯛ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯒꯣꯏ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯔꯠꯁꯤꯃ ꯊꯝꯃꯤ ꯑꯗꯨꯒꯁꯨ ꯇꯝꯕꯤꯖꯔꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯇꯩꯗꯤ
sum program ama lakpada program mapanda performing akoi group oina performing dum tauri perform taujari ojagi mayam punamakse ojagi kripane akoi oja singi akoi oja su asiga lengbi rei pung ei manipur da leiring eda ayamba oja akoi oja siga su mingoina panjaba da akoi oja thoiba oja biramongol andugedi atei dance academy da su ei dum regular oina tamjarei andugedi ei pokpadi Bangladesh tani aduga Bangladesh tagi ahambada Bangladesh da tamba matam duga aigi matam du dadi akoi ahambada aiga nitaindo ga bausna ga akoi dhamai dagi akoi gi leng sida Bangladesh da atei di ai adu thoyoina tamyena tade akomda khara tamkhalaga nikunjo ade akoi gi mathakta akoi mamton singabi de haji leigidre nuaite pau tabada adu aina tamlakpa matamdu aidi aina aroiba akoi maitei da aroiba pung tamba oira mane na khanjarui adu haji jam ta chahi ama ni sida khara ni sida chahi khara sida tabo jamna ai media da su uba phangi angang sing jam ano ba jam tamkhale aduna jamna thamoi nungsi dugedi aisu thamoida harauba nungaiba poi phongdokli moi jam tamkhalei thawai jaurei haibaduda asi iho mani haitare jagani wari marak thatna koi oja thoi bade soi na nungai bu pau si tamning ba ngasi New York yore oja koi sum oja hoina khara tambi rakpa angang sing sum manipur de su tholakpa dedi bengal dagi su lakpa aduga loina na koi jagana hoi gumba crystal haibra koi kenogi oja kenogi oja nabaganagi oja na bagana asmai ta America ta kana koi manipuri dance and music ta leiba kana tambiri habagi keno samlapa khastang haibu hajiga sanjib aina mana haji akoi gi dum pung suma pung di jai bana te moi gi item oina sum khara khangjaba aite man khangjaba do adu jam kanna aina ubada aina thengnajabada sanjib sima jam kanna haji honari ma adugaidi hana akoi gi ithakta leiba suini roy adei akoi ojana bagana iche indrani adugaidi krishna goli ateisu sum honari moisu moi ngamjaba adu jam kanna honabada sanjib simadi paningi ma maitegi ayambada mana khangjabado sum jam kanna pakna sandoi yana khalle America hana state sintung hape singtung le hana khalle hoi keno shuni koi shuini roi shu ma yam ta California rom da aduga ojana bogona di kya keno to hidraba oja ni nuaite hangre ma oh ma kena asam da family jauna ma permanently do hanju isale aduna madi hangre na pautai okay adoidi metei da nang khakta ngai hauren thangi sena keno ina sigi line da sigi keno da leibase siga aina matang siga oja su utang oja su Bangladesh su leirammido aduna Bangladesh su leiramba adugedi US su lakpo ojagi mapan lamda jagoi sei gi kaino performer oina degedi teacher haigatra guru oina kano to ko experiencing su khara tambi wajana ahambada khoi su Bangladesh ta oina haurasi Bangladesh ta kramo tamdagi Bangladesh tholokpa natragana kudong aina khangjabada haitar high commission ga sumari leinana koigi chahi ani hum leibinarmi adui matungda sum koigi mete khulakta su bhanwas ta su dhamai da su laami to don ojadi koi Bangladesh ki viewers su yamne koi oja saram adedi bimol adedi kenogi impalgi oja kenosu koi kenosu jauri yengbidi mayam singsu oja gi pau yam taning ba koi ngai them kiren ko oja ngai them kiren ko su jauri sumaina tauna Bangladesh India koi North America gi audience su yam le oja gi pau dum ji khar koi taning ma panda kadai chalu ba kadi experience thengna rakpa adu si sum haibi oja tasing bati ayang na peki mapan da sat peki
sum mapan da hari si India manungi wari ni ko India manungi hal hal bata aina program chatpagi hal hal se 1982 da Asian Game gi chatpasi na koi hal hal hai ta sigi matung da gi chatpa hore leptre adum India gi mafam mayam ba chatpa hore aduga mu mapan da chatpa gi han basina koi gi 1996 da India Festival si Dhaka da tawbani masida Bangladesh ki tongan ba Jesor Khulna Chittagong mayam sing si akoi chatlame akoi program pungi tongan ba mafam sing si da akoi na chatlaga masina ai yan han ba Bangladesh da chatpagi kanoni sigi matung sida akoi gi si sida su akoi yauri ba akoi jagan se maruina jagan siga khangna jabadagi haitaya ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯖꯒꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯃꯅꯥ ꯔꯍꯃꯟꯒ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯃꯤꯂꯥꯒ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯝ ꯖꯒꯟꯒ ꯇꯤꯟꯅꯕꯗꯒꯤ ꯖꯒꯟꯅꯁꯨ ꯃꯁꯤ ꯂꯥꯛꯅꯕꯒꯤ ꯋꯥꯔꯤꯁꯤ ꯃꯈꯣꯏꯒ ꯇꯃꯅꯥ ꯔꯍꯃꯟ ꯍꯣꯏ ꯃꯣꯏ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯃꯨꯛ ꯑꯩꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯁꯤꯒꯤ 2000 ꯀꯩꯅꯣꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯁꯥꯄꯝ ꯂꯩꯀꯥꯏꯗ ꯁꯤꯂꯦꯠꯀꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯅꯅꯕꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯚꯤꯁꯥꯗꯤ ꯂꯩꯔꯦ ꯑꯗꯨꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯗ ꯃꯁꯤ ꯆꯪꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯁꯦ ꯑꯩꯈꯣꯏ ꯗꯤꯂꯤꯞꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯁꯥꯄꯝ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯁꯤ ꯃꯥꯟꯗꯣꯞꯁꯤꯗ ꯑꯩꯈꯣꯏ ꯒꯨꯔꯨ ꯀꯤꯇꯣꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯇꯃꯅꯥ ꯍꯣꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯅꯣꯡꯃ ꯍꯥꯏꯇꯥꯔꯦ ꯂꯦꯛꯆꯔ ꯀꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯇꯥꯡ ꯈꯔꯗ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯀꯝ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ 7ꯅꯤ ꯑꯩꯈꯣꯏꯅ ꯇꯃꯅꯥꯅ ꯁꯤꯜꯂꯒ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯃꯣꯏꯒꯤ ꯁꯪꯁꯤꯗ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯏ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯇꯃꯅꯥꯒꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯀꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞꯀꯤ ꯄꯣꯠꯁꯤ ꯇꯧꯕ ꯍꯧꯏ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯈꯣꯠꯄꯤꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯑꯍꯥꯟꯕ ꯈꯪꯍꯧꯕꯗꯒꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯗ ꯍꯥꯏꯕꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ 2001ꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯁꯨ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯒ ꯀꯊꯛꯀꯤ ꯚꯥꯔꯠꯅꯥꯇꯝꯒꯤ ꯎꯔꯤꯁꯤꯒꯤ ꯖꯒꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯧꯔꯒ ꯁꯨꯝ ꯃꯣꯏꯁꯤꯗ ꯇꯝꯍꯟꯕ ꯀꯅꯥꯒꯨꯝꯕ ꯄꯥꯝꯕꯁꯤꯡꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯍꯜꯂꯒ ꯃꯊꯪ ꯑꯗꯣ ꯑꯩꯈꯣꯏꯁꯨ 2001ꯗꯒꯤꯅ 2004 ꯐꯥꯎ ꯂꯩꯕꯁꯦ ꯑꯗꯨꯝ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯕ ꯅꯠꯇꯦ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯆꯠꯄꯅꯤ ꯑꯗꯨꯅ ꯊꯥ ꯑꯃ ꯂꯩꯕ ꯊꯥ ꯑꯃ ꯃꯈꯥꯏ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯍꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯁꯨꯃꯥꯏꯅ ꯔꯣꯇꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤ ꯃꯣꯏꯗ ꯃꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯅ ꯂꯧꯍꯧꯕꯗꯨꯅ ꯃꯗꯨꯗꯒꯤ ꯂꯩꯍꯧꯕ ꯃꯤꯗꯣ ꯋꯥꯔꯗꯥ ꯑꯍꯃꯦꯗꯁꯦ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯁꯦꯟꯇꯔꯗ ꯃꯥ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯒ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯥꯁꯤ ꯊꯣꯛꯂꯛꯑꯝꯃꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯁꯤ ꯑꯩꯅ 2004 ꯐꯥꯎꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯃꯈꯥ ꯑꯩꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ 2005ꯁꯤꯗ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯛꯄꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯗꯥꯟꯁꯀꯤꯁꯤ ꯍꯥꯡꯗꯣꯛꯅꯅꯕꯒꯤ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯀꯥꯟꯗ ꯃꯇꯝꯗꯨꯗ ꯂꯩꯕ ꯔꯟꯖꯟꯅ ꯃꯥꯅ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯔꯝꯃꯦ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯗꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯒꯤ ꯄꯣꯠꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯃꯤ ꯂꯣꯏꯅ ꯂꯥꯛꯑꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯈꯤꯗꯧꯔꯦ ꯑꯗꯨꯅ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯉꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯇꯧꯕ ꯉꯝꯕꯤꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯁꯥꯔꯤꯕ ꯖꯒꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯦꯁꯊꯦꯇꯤꯛ ꯐꯤꯂꯣꯁꯣꯐꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯍꯥꯏꯕ ꯉꯝꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯣꯖꯥ
जब बिजोयना अखोई डिपार्टमेंट से हौरपगा ngसाigi adum wari oina moina so adum manipuri department da pungda manipur da yal hana phd tawgiba kanano jagoi da kanano ko sum thigalapa da akoina jik fawda pungda amta leitri ai han bada 1990 ga 4-5 adwaita da 90 ga 4-5 atu da ai phd gi register to ni 1988 da I submit to 98 99 da adu hai to na masi puna masi oja kan hoisi ranjan hoisi na university gi register oi bene na khang bane na mana kawi ai syllabus pa yana na ba shanti kanu shanti niketan de gi syllabus khomo ade bisho bharati de gi khomo tongan banastali de gi moi gi syllabus mayam du puro adu sem gi khomo ai hai ba de gi ai syllabus mu de pi adu moi na mu हाइरी बसे एडवर्टाइज तौर पर देखिए कवर पर देखिए कोई से गेस होना है तारे हम में सिलेबस सेम का कोई ले बदेगी आई बांग्लादेश सब पर तो दम लेप करे अतोपा मी सिंह दम चट करे आई ना चट के तरह अदना अदमाय तो बदेगी यूनिवर्सिटी दे लापन 2005 तक यूनिवर्सिटी संग बदेगी ना हुजु फौसे यूनिवर्सिटी दे ले अदना मसिक मरक से दमु 2000 से दा अखोइन वर्कशॉप तौबा लोर मतुंग दा 2001 सिदगी हौरा का इंडिया हाई कमीशन हुजिकी पोर्सी चथरपनी अदुमाना 2000 कनु बौसी अदुना मथंग मथंग अदुम सही कुदिंग गे हाई बताए आई अदुम सुलेब लेते आइना यूनिवर्सिटी दा लागसु आई अदुम चली बानुगास्ता हुजिकी लेरिबा मणिपुर कल्चरल कॉम्प्लेक्स तो अदुदा अखोइगी संचाली अमा ले संचाली हाइदने सेंटर परफॉर्मिंग आर्ट्स एंड सेंटर अमा ले मसी लिंकटपदा अचौबा थौदांग लौग्रिसे आइगी लेगिद्रबा अखोइगी मिसेस लता थौनाउजम हाइबसिने आई सामनी अदुगा होजि होजि अमेरिका दा लेइबा न्यूयॉर्क दा लेइबा जगन्नाथ ngasi masu wa ngangbiri base masi linkatpada achauba thodang logiba misak ama haragadi masi papamda leiba misinda achauba thodang aduga sang akoi hoji sanjaligi lam haitare akoisu madu leiraga leire madu dasu achauba mateng pasagi mateng pangkhibase jagannana pangkhibani aduna hoji akoi lo sangam ki area da pasoi da koi lam ma leire sanjaligi da mutta masi he horopadi hona mana aja chasagrasu enemy ko kudingi sanjaligi kari torige kari walige oja kari tosige adu danate अखोइना संचालिगी कनो सिदा तोंगान तोंगान बा अखोइगी संचालिगी हाइतारे जगोई से अखोइना तोंगान तोंगान बा हुजि हुजि सु मयामने सानरिबा जगोई मखल मयाम मा रासकीदा महारासोरो बसंतरा सोरो कुंजरा सोरो नितरा सोरो मसे अखोइ संचालिना स्टेज की दमता अखोइना वीडियो नम्मगा अखोइना वीडियो न लोइना नम्मगा लेरने सी मतता तोंगान तोंगान बा संचालिना डांस ड्रामा मयाम अमसु अखोइ मतंग मतंग ओजा कनोगी लई कित्रबा ओजा प्रोफेसर जितेन शांतिनिकेतन की माना मैतै लुंदा हंदुगांदा बेंगोल टेगोर की इसै द बेस तोबा इसै अखोइना तोंगान तोंगाना इसै मरी मु हाइतारे मदु लेंजिलगा अदुम कनो मु ओय मिनिट 24 मु ओय गनी इसै तो अदु लेंजिलकांदा अखोइना इसै दुगी मरी मरी लेंजिलकांदा अभिसार हाइना थोंबा याबा इसै अभिसार की इसै ग चपाना सक्चबबुदी बेंगोली की ट्विन द सक्चबा टेगोर की कनोदा संगीत की इसै द सक्चबा मदुदा टेगोर की सही चाम ग यांखै सुरपसिदा हुजिकी हाइरिबा अखोनिकी कनोसे टेगोर की इसै से अखोइ तवरगा सै अजुमाय तोदना संचालिसिना तोंगान तोंगान बाहाय तारे पोची असुम पोथोय हाइरिबा संचाली की प्रोडक्शन मयाम सिंग मनुंदा एकलबिया हाइना कौबा डांस ड्रामा से भानुगास्ता अखोइने याल हाना मपानदा हाइतारे अदु अखोइने साने मदुदा तोंगान बा अखोइकी संचाली की जगोई मयाम अमा दशावतार हाइदन मी तरा थोकांदा जयदेव कविनी इबा गीत गोविंदगी प्रथम सर्गद यावरिबा अखोइकी खुरुमजबगी हाइतारे अखोइकी अवतार तरासिद खुरुमजबगी पोसकसे ओजा लेगिद्रबा गोजा गुरु अमुबिना सेमंबा जगोई
ꯃꯁꯛꯁꯤꯗ ꯑꯣꯖꯥ ꯕꯥꯕꯨꯅ ꯈꯔ ꯍꯦꯟꯅ ꯃꯤꯅꯤꯠ ꯍꯥꯟꯅ ꯃꯤꯅꯤꯠ 8ꯃꯨꯛ ꯁꯥꯔꯝꯕꯗꯣ ꯑꯣꯖꯥ ꯕꯥꯕꯨꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯑꯒ ꯃꯤꯅꯤꯠ 14ꯃꯨꯛ ꯁꯥꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯤ ꯍꯥꯟꯅꯗꯤ ꯑꯣꯖꯥꯅ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯠꯇꯅ ꯁꯤꯡꯒꯜ ꯁꯥꯖꯔꯝꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯤ 10ꯅ ꯁꯥꯕꯒꯤ ꯄꯣꯠꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯎꯠꯂꯤ ꯑꯣꯖꯥ ꯇꯔꯨꯟ ꯀꯨꯃꯥꯔꯅ ꯁꯦꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯌꯦ ꯁꯛꯀꯤ ꯍꯥꯏꯕ ꯁꯣꯂꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯣꯂꯣ ꯗꯥꯟꯁꯁꯨ ꯑꯗꯨꯝ ꯎꯠꯇꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯠꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯟꯖꯥꯂꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯙꯥꯀꯥꯗ ꯂꯩꯔꯤꯕ ꯏꯁꯀꯣꯟꯒꯤ ꯃꯟꯗꯤꯔꯁꯤꯗ ꯃꯍꯥꯔꯥꯖ ꯇꯝꯕꯤꯗꯅ ꯕꯁꯟꯇ ꯔꯥꯖ ꯇꯝꯕꯤꯗꯅ ꯙꯥꯀꯥꯒꯤ ꯑꯦꯅꯤ ꯖꯒꯥ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯁꯟꯆꯥꯂꯤꯒꯤ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯇꯝꯃꯛꯄ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯃꯌꯥꯄꯨꯔꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯍꯥꯔꯥꯖꯀ ꯕꯁꯟꯇ ꯔꯥꯖꯀꯁꯦ ꯁꯟꯆꯥꯂꯤꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯠꯂꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛꯇꯤ ꯀꯝꯄꯜꯁꯔꯤ ꯋꯥꯔꯛꯁꯣꯞ ꯇꯧꯕ ꯙꯥꯀꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯏꯠ ꯑꯞ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯝ ꯆꯠꯂꯨꯔꯀꯥꯟꯗ ꯑꯩꯒꯤ ꯃꯦꯁꯦꯖ ꯂꯩꯈꯤꯗꯕꯗꯨ 2021ꯅꯤ 20 ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯝꯃꯦ ꯍꯧꯖꯤꯛꯀꯤ ꯖꯒꯅꯥꯊ ꯍꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯙꯃꯥꯏꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯛꯁꯣꯞ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯋꯥꯔꯛꯁꯣꯞ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯖꯒꯅꯥꯊꯀꯤ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯆꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏꯗ ꯆꯍꯤ 4-5 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯃꯥꯁꯨ ꯄꯨꯡ ꯇꯝꯈꯤ ꯑꯩꯅꯁꯨ ꯁꯤꯗ ꯌꯨꯝꯗ ꯊꯝꯃꯒ ꯑꯩꯅ ꯆꯍꯤ 3-4ꯁꯦ ꯃꯥꯁꯤ ꯇꯝꯃꯒ ꯄꯨꯡꯂꯣꯟ ꯌꯥꯝꯅ ꯃꯥ ꯑꯗꯨꯝ ꯐꯥꯈ꯭ꯔꯕꯅꯤ ꯆꯣꯂꯣꯝꯗꯕꯨ ꯃꯥꯁꯦ ꯌꯥꯝ ꯈꯔ ꯅꯥꯒꯟꯈꯤ ꯃꯇꯝꯗꯨꯗ ꯆꯣꯂꯣꯝꯒꯤ ꯐꯖꯅ ꯇꯝꯕ ꯍꯧꯒꯠꯂꯀꯥꯟꯁꯤꯗ ꯃꯀꯣꯛ ꯉꯥꯎꯏ ꯈꯔ ꯍꯥꯏ ꯃꯁꯥꯁꯤꯗ ꯐꯨꯔꯤ ꯍꯥꯏꯇꯥꯔꯦ ꯊꯨꯡꯉꯛꯄꯗꯒꯤ ꯃꯥꯁꯦ ꯄꯨꯡ ꯌꯥꯟꯕ ꯌꯥꯔꯛꯇꯗꯅ ꯃꯥ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯡꯂꯣꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯌꯥꯝ ꯐꯖꯅ ꯇꯝꯈ꯭ꯔꯕꯅꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯑꯗꯒꯤ PGꯒꯤ ꯄꯣꯠꯀꯤ ꯅꯣꯂꯦꯖ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟꯒꯤ ꯄꯨꯡꯂꯣꯟ ꯃꯌꯥꯝꯗꯨꯗꯤ ꯃꯥ ꯐꯥꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯁꯟꯆꯥꯂꯤꯗꯁꯨ ꯃꯥ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯁꯟꯆꯥꯂꯤꯅꯁꯨ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯁꯝꯅꯔꯦ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯗꯥ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯂꯥꯛꯑꯒ ꯃꯥꯁꯤ ꯀꯩꯅꯣꯗ ꯇꯝꯃꯝꯃꯤ ꯔꯕꯤꯟꯗ꯭ꯔ ꯚꯥꯔꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯤ ꯖꯒꯣꯏ ꯇꯝꯃꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯅꯛꯅꯔꯦ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ PhD ꯇꯧꯒꯦ ꯍꯥꯏꯅ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯑꯉꯥꯡ ꯑꯃꯒ ꯀꯩꯅꯣꯒꯤ ꯋꯥꯁꯤꯔ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯒ ꯃꯣꯏ ꯑꯅꯤꯁꯤ ꯂꯥꯛꯑꯝꯃꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯆꯪꯕꯗꯤ ꯑꯩ PhDꯒ ꯂꯣꯏꯔꯒ ꯀꯝꯄꯜꯁꯔꯤ ꯆꯪꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕꯁꯦ PhD ꯑꯝꯇ ꯂꯩꯇꯕ ꯏꯊꯟꯇ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯨꯏꯅ ꯒꯦꯁ ꯑꯣꯏꯅ ꯆꯍꯤ 10ꯃꯨꯛꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕꯅꯤ ꯃꯌꯥꯝꯁꯤꯡꯗꯨꯅ PhD ꯂꯣꯏꯔꯀꯥꯟꯗ ꯑꯣꯖꯥ ꯍꯥꯄꯛꯄ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨ ꯌꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯤ ꯍꯥꯄꯛꯄꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯒꯦꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯔꯤꯁꯔꯁ ꯇꯧꯕ ꯌꯥꯗꯕꯗꯒꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯑꯗꯣ ꯍꯟꯈ꯭ꯔꯀꯥꯟꯁꯤꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯔ ꯍꯥꯏꯇꯥꯔꯦ ꯄꯔꯃꯤꯅꯦꯟ ꯇꯥꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯀꯩꯅꯣꯁꯤ ꯋꯥꯁꯤꯔꯁꯦ ꯑꯃꯨꯛ ꯍꯜꯂꯦ ꯃꯥ 2019ꯗ ꯍꯜꯂ ꯃꯇꯨꯡꯗ ꯑꯩ ꯈꯔꯗ ꯃꯥꯁꯤ PhD ꯇꯧꯈ꯭ꯔꯦ PhDꯁꯤ ꯃꯅꯤꯄꯨꯔ ꯄꯨꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯒꯦꯇꯕꯦꯔꯥ ꯍꯥꯏꯔꯤꯕ ꯄꯨꯡꯁꯤꯒ ꯑꯅꯤꯒꯤ ꯀꯝꯄꯦꯔꯦꯇꯤꯞ ꯁ꯭ꯇꯗꯤ ꯇꯧꯕꯅꯤ ꯃꯥꯒꯤ PhDꯁꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯏꯍꯥꯟ ꯍꯥꯟꯕ PhD ꯁ꯭ꯀꯣꯂꯥꯔ ꯑꯃ ꯑꯣꯏꯅ ꯃꯥꯁꯦ ꯋꯥꯁꯤꯔꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯔꯤ ꯂꯪꯀꯥꯗꯒꯤ ꯃꯥꯁꯨ ꯀꯂꯝꯕꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯍꯦꯠ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯔꯒ ꯃꯥꯁꯨ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯂꯩꯔꯤꯕꯅꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯩꯅ ꯋꯥꯔꯗꯥꯁꯤꯗ ꯅꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯇꯥꯔꯦ ꯅꯪ ꯂꯥꯛꯅꯅꯕꯒꯤ ꯍꯥꯏꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯅ ꯃꯥꯁꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯕ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯁꯦꯟꯇꯔꯁꯤꯗ ꯃꯥꯁꯦ ꯑꯣꯖꯥ ꯑꯣꯏꯔꯒ ꯂꯩꯈꯤꯕꯗꯨꯗꯒꯤ ꯃꯥꯁꯦ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯌꯥꯗꯦꯕ ꯑꯗꯨ ꯀꯣꯟꯅ ꯑꯩꯅ ꯊꯦꯡꯅꯩ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯉꯁꯤꯗꯤ PhD ꯑꯩ ꯇꯧꯖꯕ ꯐꯪꯂꯦ ꯍꯥꯏꯅ ꯃꯥꯅ WhatsAppꯇ ꯃꯥꯅ ꯊꯥꯒꯠꯂꯛꯄꯗꯣ ꯑꯩ ꯊꯦꯡꯅꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯃꯤꯁꯟꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯗꯨꯝ ꯅꯨꯄꯥꯁꯨ ꯌꯥꯝ ꯌꯥꯎꯏ ꯃꯈꯣꯏꯁꯤꯡꯁꯦ ꯄꯨꯡꯒꯤ ꯆꯣꯂꯣꯝꯒꯤ ꯕꯦꯁꯤꯛ ꯃꯌꯥꯝ ꯑꯃ ꯇꯝꯕꯤ ꯕꯦꯁꯤꯛꯁꯤꯡꯗꯨꯅ ꯕꯦꯁꯤꯛ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯅ ꯖꯒꯣꯏ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯤ
ꯑꯗꯨꯗꯒꯤ ꯃꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯣꯂꯣꯝ ꯄꯨꯡ ꯑꯃ ꯀꯃꯥꯏꯅ ꯌꯩꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯌꯩꯅꯅꯕꯒꯤ ꯁꯣꯒꯤ ꯇꯥꯏꯞꯇ ꯃꯣꯏꯅ ꯁꯣꯔꯥꯠꯀꯨꯝꯕ ꯂꯨꯍꯣꯡꯕꯒꯨꯝꯕ ꯌꯩꯕꯒꯤ ꯁ꯭ꯇꯦꯖꯇꯗꯤ ꯄꯤꯔꯤꯕ ꯃꯇꯝꯗꯨꯅ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯣꯠ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯅꯗꯤ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯑꯦꯅꯤ ꯁꯣ ꯑꯣꯏꯅ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯄꯣꯠꯇ ꯁꯦꯝꯒꯠꯂꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯆꯣꯂꯣꯝꯒꯨꯝꯕ ꯑꯗꯒꯤ ꯙꯣꯟ ꯙꯣꯂꯣꯛꯀꯤ ꯆꯣꯂꯣꯝꯒꯨꯝꯕ ꯄꯨꯡ ꯆꯣꯂꯣꯝꯒꯨꯝꯕꯒꯤ ꯃꯁꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯃꯣꯏꯗ ꯁꯦꯝꯃꯦ ꯑꯗꯨꯅ ꯕꯤꯙꯥꯟ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥ ꯀꯥꯡꯕꯨꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯜꯄ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯥꯁꯨ ꯂꯩꯈꯔꯦ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯃꯥ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯣꯖꯥ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯌꯦ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯑꯌꯥꯝꯕꯅ ꯑꯩ ꯑꯗꯨꯝ ꯆꯠꯄꯅꯦ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯁꯣꯝꯗꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯒꯤꯗ ꯇꯧꯕꯗ ꯑꯗꯨꯝ ꯍꯦꯠ ꯑꯣꯏꯕꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯆꯤꯟꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯁꯦꯃꯤꯁꯇꯔ ꯂꯥꯛꯄꯅꯤꯅ ꯄꯔꯤꯈꯥꯁꯤ ꯌꯥꯝ ꯇꯣꯏꯅ ꯂꯩꯕ ꯑꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯖꯔꯁꯨ ꯗꯥꯟꯁ ꯍꯥꯏꯕ ꯑꯃꯒ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯃꯈꯛꯇ ꯑꯣꯏꯖꯔꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯗꯨ ꯄꯨꯂꯞ ꯄꯨꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯨꯒꯤ ꯑꯃꯨꯛ ꯄꯩꯈꯥ ꯊꯥꯔꯛꯄ ꯍꯣꯠꯅꯕꯗ ꯊꯥ ꯑꯅꯤ ꯑꯗꯨꯝ ꯆꯪꯕ ꯃ꯭ꯌꯨꯖꯤꯛꯀꯤꯁꯨ ꯗꯥꯟꯁꯀꯤꯁꯨ ꯄꯨꯟꯅ ꯊꯥꯕꯗꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯕ ꯌꯥꯎꯕ ꯀꯣꯔꯁ ꯃꯥꯟꯅꯍꯧꯗꯕ ꯀꯩꯀꯩ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯗꯨꯅ ꯊꯥꯔꯀꯥꯟꯗ ꯊꯤꯑꯣꯔꯤ ꯂꯣꯏꯔꯒ ꯄ꯭ꯔꯥꯛꯇꯤꯀꯦꯜꯒ ꯂꯣꯏꯔꯛꯄꯗꯤ ꯃꯇꯝ ꯑꯗꯨꯝ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯗꯨꯝ ꯆꯠꯂꯛꯄꯗꯅ 2020 ꯐꯥꯎꯁꯤꯗꯤ ꯑꯩ 2020ꯗꯒꯤꯅ ꯑꯗꯨꯝ ꯆꯠꯂꯛꯄꯗꯅ 2001ꯗꯒꯤꯅ ꯁꯨꯝ ꯃꯊꯪ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯂꯛꯄꯗꯨꯅ 2020ꯗꯒꯤꯗꯤ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯀꯩꯀꯩ ꯑꯃ ꯂꯩꯕ ꯚꯤꯁꯥ ꯄꯤꯕ ꯄꯤꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯄꯒꯤ ꯋꯥꯔꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯗꯨꯗ ꯇꯝꯃꯛꯄ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯗꯨ ꯃꯣꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯁꯤꯗꯒꯤ ꯇꯝꯕ ꯍꯧꯕꯗꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯐꯥꯎꯁꯦ ꯇꯝꯗꯣꯏꯅꯤ ꯃꯔꯛꯇ ꯕ꯭ꯔꯦꯛ ꯑꯃꯠꯇꯅꯤ ꯂꯩꯗꯣꯔꯤꯁꯤ ꯃꯗꯨꯅ ꯃꯈꯣꯏꯅ ꯂꯤꯠꯄ ꯐꯨꯔꯤꯠ ꯃꯈꯣꯏꯅ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜꯁꯦ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄꯤꯅꯤ ꯑꯗꯨꯅ ꯐꯤ 3-4 ꯋꯥꯔꯒ ꯍꯣꯡꯗꯣꯛꯏꯅꯤ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯝꯃꯤꯕ ꯃꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯊꯥ ꯑꯃ ꯆꯪꯒꯗꯕꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯃꯣꯏꯅ ꯐꯥꯗꯣꯛꯄꯅꯤ ꯑꯗꯨꯅ ꯃꯣꯏ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯇꯪ ꯇꯝꯕꯗ ꯄꯤꯔꯝꯃꯤꯅꯦ ꯊꯥ ꯑꯃ ꯇꯝꯃꯤꯕ ꯄꯣꯠꯁꯛꯁꯤ ꯃꯈꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯄꯤꯗꯣꯏꯅꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯝꯃꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯣꯔꯤꯅꯤ ꯃꯣꯏꯁꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡꯁꯤꯗ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯃꯈꯥꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯣꯔꯤꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯍꯟꯖꯤꯟ ꯄꯤꯕꯁꯨ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯑꯃꯃꯝ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯇꯣꯉꯥꯟꯕ ꯑꯃꯃꯝ ꯑꯣꯏꯕ ꯄꯨꯊꯣꯛꯏꯅꯤ ꯌꯩꯕꯒꯤ ꯑꯣꯏꯔꯣ ꯊꯤꯟꯕꯒꯤ ꯑꯣꯏꯔꯣ ꯆꯣꯂꯣꯝꯒꯤ ꯑꯣꯏꯔꯣ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟꯕ ꯚꯦꯔꯥꯏꯇꯤꯗ ꯁꯦꯝꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯗꯨꯝ ꯁꯥꯇ꯭ꯔ 90-50ꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ 2004 ꯑꯩꯅ ꯀꯩꯅꯣꯒꯤ ꯅꯣꯔꯤꯁ ꯅꯠꯇꯦ ꯀꯩꯅꯣꯒꯤ EZCC ꯀꯜꯀꯇꯥꯁꯤꯗ ꯅꯨꯃꯤꯠ 9ꯅꯤ ꯑꯩꯅ ꯋꯥꯔꯛꯁꯣꯞ ꯇꯧꯋꯤ ꯄꯨꯡ ꯆꯣꯂꯣꯝꯒꯤ EZCCꯅ ꯆꯣꯂꯣꯝꯒꯤ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯕꯤꯌꯨꯅ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯝꯕ ꯍꯧꯋꯦ ꯅꯨꯃꯤꯠ 9ꯅꯤꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯏꯅꯣꯒ꯭ꯔꯦꯁꯟ ꯐꯖꯅ ꯇꯧꯋꯤ ꯏꯅꯣꯒ꯭ꯔꯦꯜ ꯐꯖꯅ ꯐꯪꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯨꯃꯤꯠ 9ꯅꯤꯁꯤ ꯃꯅꯨꯡꯗ ꯍꯦꯛ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯅꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯡ 1.5ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯒꯗꯧꯅꯤ ꯍꯥꯏꯅ ꯇꯧꯔ ꯃꯗꯨꯗ ꯑꯩꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯐꯖꯅ ꯆꯣꯂꯣꯝꯒꯤ ꯕꯦꯁꯤꯛ ꯃꯌꯥꯝꯁꯤꯅ ꯖꯒꯣꯏ ꯑꯃ ꯑꯗꯩ ꯆꯣꯂꯣꯝ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯦꯝꯃꯦ ꯑꯗꯩ ꯈꯨꯕꯥꯛ ꯏꯁꯩꯒꯤꯁꯤꯗ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯇꯠꯇꯗꯨꯗ ꯈꯨꯕꯥꯛ ꯏꯁꯩꯁꯤ ꯀꯔꯤꯅꯣ ꯈꯨꯕꯥꯛ ꯏꯁꯩꯒꯤꯗꯤ ꯁꯤꯕꯨ ꯑꯣꯏꯔꯗꯤ ꯈꯨꯕꯥꯛ ꯏꯁꯩ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯈꯨꯕꯥꯛ ꯏꯁꯩꯗ ꯇꯧꯔꯤꯕ ꯏꯁꯩꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯕꯤꯔꯍꯗ ꯑꯣꯏꯕ ꯀꯥꯏꯅꯕꯒꯤ ꯏꯁꯩꯗꯨꯅꯤ ꯃꯗꯨꯗ ꯁꯩꯗꯤ ꯃꯗꯨꯒꯤ ꯃꯁꯦꯛꯁꯦ ꯄꯗ 5-6ꯅ ꯁꯥꯔꯒ 15 ꯃꯤꯅꯠꯁꯦ ꯑꯩꯅ ꯖꯒꯣꯏꯒ ꯆꯣꯂꯣꯝꯒ ꯀꯣꯟꯅꯔꯒ ꯑꯩꯅ ꯃꯁꯤ ꯁꯦꯝꯃꯦ ꯑꯗꯩꯗꯤ ꯍꯣꯂꯤꯒꯤ ꯄꯣꯠꯁꯤ ꯁꯦꯝꯃꯦ ꯈꯨꯕꯥꯛ ꯏꯁꯩꯒꯤ ꯁꯦꯝꯃꯦ ꯄꯨꯡ ꯆꯣꯂꯣꯝꯒꯤ ꯁꯦꯝꯃꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯁꯨꯃꯥꯏꯅ ꯄꯨꯡ 1.5ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯣꯏꯁꯤ ꯇꯧꯏ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤ ꯄꯦꯟꯃꯟꯈꯤꯗꯗꯅ ꯃꯗꯨꯗ ꯋꯥꯔꯛꯁꯣꯞ ꯇꯧꯕꯁꯦ ꯃꯤ 24-25ꯃꯨꯛ ꯇꯧꯕꯅꯤ ꯀꯜꯀꯇꯥꯗ ꯃꯁꯤꯗ ꯑꯃꯨꯛ ꯑꯦꯗꯃꯤꯁꯟ ꯅꯣꯡꯃ ꯑꯍꯥꯟꯕꯁꯤꯗ ꯌꯥꯎꯍꯧꯗꯕ ꯀꯥꯡꯕꯨꯁꯦ ꯃꯇꯨꯡꯗ ꯌꯥꯎꯒꯦ ꯍꯥꯏꯕ ꯆꯪꯍꯟꯒꯅꯨ ꯍꯥꯏꯅ ꯃꯣꯏꯅ ꯆꯪꯍꯟꯗ꯭ꯔꯦ ꯃꯗꯨꯗ ꯑꯃꯨꯛ ꯄꯦꯜꯍꯧꯗꯕ ꯃꯤꯁꯤꯡꯗꯨꯅ ꯑꯃꯨꯛ ꯋꯥꯔꯛꯁꯣꯞꯇꯨ ꯂꯣꯏꯔꯒ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯑꯝꯇ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯊꯑꯣꯏꯅꯅ ꯑꯃꯨꯛ ꯄꯨꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯆꯠꯂꯦ ꯑꯩ ꯑꯃꯨꯛ ꯇꯧꯕꯤ ꯃꯣꯏ ꯃꯌꯥꯝꯗꯣ ꯃꯗꯨꯗꯁꯨ ꯃꯣꯏꯅ
ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯂꯥꯛꯏꯉꯩꯗ ꯈꯔ ꯇꯧꯕꯤꯔꯝꯃꯣꯏꯅ ꯃꯣꯏꯁꯨ ꯑꯃꯨꯛ ꯇꯧꯔꯦ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯗꯒꯤ ꯇꯝꯍꯧꯕꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯤ ꯌꯥꯎꯋꯦ ꯑꯅꯨꯋꯦꯁꯥ ꯑꯍꯃꯦꯗ ꯑꯩꯅ ꯃꯥꯁꯤꯅ ꯍꯥꯏꯌꯦ ꯑꯣꯖꯥ ꯑꯩ ꯃꯁꯤ ꯑꯃꯨꯛꯇ ꯍꯦꯟꯅ ꯈꯪꯅꯤꯡꯉꯦ ꯌꯥꯔꯒꯗꯤ ꯃꯥꯁꯤ ꯀꯩꯅꯣꯅꯤ ꯃꯨꯁꯂꯤꯝꯅꯤ ꯃꯥꯅ ꯍꯥꯏ ꯑꯩ ꯑꯣꯖꯥꯒꯤꯗ ꯊꯥ ꯑꯅꯤꯗ ꯂꯩꯖꯒꯦ ꯍꯥꯏꯅ ꯍꯥꯏ ꯐꯔꯦ ꯐꯔꯦ ꯅꯪ ꯂꯩꯔꯣꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯁꯤ ꯕꯣꯔꯤꯗꯒ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯆꯣꯂꯣꯝꯁꯤ ꯐꯖꯅ ꯇꯝꯕꯤ ꯃꯉꯣꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯚꯟ ꯀꯣꯇꯥꯝ ꯆꯣꯂꯣꯝ ꯐꯥꯎ ꯌꯥꯎꯅ ꯑꯃꯗꯒꯤ ꯑꯗꯩ ꯕꯦꯁꯤꯛ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥꯅ ꯂꯩꯈꯥꯏ ꯇꯥꯈꯤꯗꯕꯗꯣ ꯃꯥꯅ ꯍꯥꯏꯌꯦ ꯑꯣꯖꯥ ꯊꯥ ꯑꯅꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦ ꯑꯣꯖꯥ ꯍꯣꯏꯗ ꯂꯩꯖꯒꯦ ꯑꯣꯖꯥꯅ ꯃꯗꯨ ꯂꯩꯕ ꯌꯥꯅꯅꯕꯒꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯗꯤ ꯑꯩꯗꯤ ꯂꯟꯗꯟꯗ ꯂꯩꯒꯗꯧꯅꯤꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨ ꯃꯥ ꯍꯧꯖꯤꯛ ꯂꯟꯗꯟꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯇꯨꯡꯗ ꯃꯥꯁꯤ ꯂꯟꯗꯟꯗ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯖꯒꯅꯥꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪ ꯃꯊꯪ ꯈꯪꯅꯈꯤꯕꯗꯒꯤ ꯇꯃꯅꯥ ꯔꯍꯃꯟ ꯍꯣꯏ ꯑꯗꯩ ꯄ꯭ꯔꯦꯃꯥ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯤꯡꯗꯨ ꯈꯪꯅꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯜꯀꯇꯥꯗꯁꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯛꯁꯣꯞ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯣꯖꯥ ꯊꯣꯛꯂꯛꯑꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯀꯥꯟꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯇꯧꯕꯤꯔꯝꯗꯅ ꯑꯩꯈꯣꯏꯁꯦ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯄꯥꯟꯒꯦ ꯍꯥꯏꯔꯁꯨ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯆꯣꯂꯣꯝꯗꯣ ꯍꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯊꯣꯛꯄ ꯉꯝꯃꯦꯅ ꯃꯣꯏꯁꯨ ꯌꯥꯝꯅ ꯀꯩꯒꯨꯝꯕ ꯀꯜꯀꯇꯥꯗ ꯂꯥꯛꯑꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯅ ꯁꯪꯉꯒꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯣꯠꯇꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕꯅꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ 1993ꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯇꯨꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯈꯤꯕꯗꯅ ꯐꯤꯂꯤꯄꯤꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕꯁꯤ ꯐꯤꯂꯤꯄꯤꯟꯗꯗꯤ ꯑꯌꯥꯝꯕꯅ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯔꯒ ꯆꯠꯄꯅꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯖꯄꯥꯟ ꯐꯥꯎꯔꯒ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯑꯦ ꯑꯃꯦꯔꯤꯀꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯕꯁꯤ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯑꯩꯈꯣꯏ ꯊꯨꯡꯉꯤ ꯃꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯤꯔꯦ ꯄꯤꯕꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯅ ꯈꯟꯕꯗ ꯊꯥ 3 ꯂꯩꯕꯗꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ 1,000ꯒ ꯈꯔ ꯍꯦꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯄꯤ more than 1,000 ꯅꯣꯡꯃꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ 4ꯒ ꯄꯤꯕ ꯌꯥꯎꯏ 5ꯒ ꯄꯤꯕ ꯌꯥꯎꯏ ꯃꯗꯨ ꯄꯤꯔꯤꯁꯤ ꯀꯔꯥꯏꯗ ꯄꯤꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜꯗ ꯄꯤꯕꯅꯤ ꯑꯦꯂꯤꯃꯦꯟꯇꯔꯤ ꯀꯩꯅꯣꯗꯒꯤ ꯑꯥꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯅꯣꯗꯒꯤꯅ ꯑꯉꯥꯡꯒꯤ ꯀꯩꯅꯣꯗꯒꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯁꯦ ꯄꯤꯕꯅꯦ ꯂꯦꯛꯆꯔ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯤꯅ ꯄꯨꯡ ꯆꯣꯂꯣꯝꯅꯤ ꯁꯤꯒꯤꯁꯤꯅ ꯙꯣꯂꯨꯝ ꯗꯣꯂꯣꯞ ꯆꯣꯂꯣꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤꯁꯤꯅ ꯈꯨꯄꯥ ꯏꯁꯩꯗꯨꯅꯤ ꯁꯤꯒꯨꯝꯕꯁꯤꯅ ꯕꯥꯁꯨꯛ ꯑꯁꯤꯅꯤ ꯃꯇꯝꯗꯨꯗ ꯃꯤ ꯈꯔ ꯌꯥꯝꯅ ꯆꯠꯂꯤ ꯅꯨꯄꯤꯔꯣꯝꯗꯒꯤ ꯃꯤ 6-7 ꯆꯠꯂꯤ ꯅꯨꯄꯥꯔꯣꯝꯗ ꯑꯩꯈꯣꯏ 3 ꯑꯃꯒ ꯆꯠꯄꯅꯦ ꯊꯥꯡ ꯇꯥꯒꯤ ꯈꯔ ꯑꯃꯒ ꯌꯥꯎꯋꯤ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯀꯣꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯆꯠꯄꯅꯦ ꯃꯍꯥꯔꯥꯖ ꯗꯥꯃꯣꯗꯣꯔ ꯂꯩꯔꯤꯉꯩꯗ okay ꯃꯍꯥꯔꯥꯖꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯁꯨꯝ ꯑꯥꯗ ꯂꯩꯔꯀꯥꯟꯁꯤꯗ ꯁꯥꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯩꯅꯣ ꯍꯋꯥꯏꯗ ꯆꯠꯂꯦ ꯍꯋꯥꯏꯒꯤ ꯍꯣꯂꯣꯅꯨꯂꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯗꯨꯗꯁꯨ ꯐꯖꯅ ꯃꯣꯏꯒꯤ ꯍꯣꯜꯗ ꯑꯆꯧ ꯑꯆꯧꯕ ꯍꯣꯜꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯅꯌꯥꯝ ꯄꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯒꯤ ꯍꯥꯎꯁꯇꯣꯟꯗ ꯗꯦꯟꯕꯥꯔꯛꯇ ꯑꯗꯩ ꯇꯦꯛꯁꯥꯁꯇ ꯑꯗꯩ ꯍꯣꯂꯤꯋꯨꯗꯇ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠ ꯀꯩꯅꯣ ꯁꯤꯇꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯅ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯑꯩꯈꯣꯏꯁꯦ ꯂꯩ ꯀꯨꯏꯅ ꯍꯧꯖꯤꯛꯀꯤꯗꯨꯗ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯕ ꯇꯥꯏꯃꯤꯡꯁꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟ ꯃꯆꯥ ꯑꯃꯈꯛ ꯊꯥꯏꯂꯦꯟ ꯅꯨꯄꯤ ꯂꯧꯔꯒ ꯃꯥꯁꯤ ꯁ꯭ꯀꯣꯟꯗ ꯌꯥꯎꯔꯒ ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤ ꯀꯠꯄꯁꯤꯗ ꯄꯨꯡ ꯌꯩꯕꯖꯥꯠꯅꯤ ꯃꯥꯁꯤ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯆꯠꯂꯒ ꯑꯩ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯍꯥꯏ ꯑꯗ ꯃꯥꯁꯤ ꯐꯖꯅ ꯇꯝꯃꯦ ꯊꯣꯛꯑꯦ ꯂꯥꯏꯒꯤ ꯀꯩꯒꯤ ꯇꯧꯕꯗꯨ ꯊꯣꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯅ ꯃꯥꯁꯤ ꯇꯝꯕꯤꯕꯁꯦ ꯆꯠꯂꯦ ꯑꯗꯨꯝ ꯃꯅꯨꯡꯗꯨꯗ ꯂꯩꯕꯅꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯥ ꯌꯥꯝꯅ ꯂꯩꯌꯦ ꯃꯣꯏꯗꯣ ꯂꯩ ꯆꯨꯝꯅꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯀꯌꯥꯁꯤꯡꯗꯤ ꯃꯤ 1,100ꯒ ꯆꯥꯝꯃꯒ ꯆꯥꯛ ꯆꯥꯕꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯕ ꯄꯣꯠꯅꯤ ꯆꯥꯛ ꯊꯣꯡꯕ ꯇꯟ ꯍꯧꯕꯒꯁꯤꯡꯁꯦ ꯃꯦꯆꯤꯟꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯑꯗꯨꯝ ꯃꯔꯤ ꯇꯧꯔꯒ ꯇꯟ ꯂꯣꯏꯔꯒ ꯆꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯣꯏꯒꯤ ꯃꯥꯁꯤ ꯊꯥꯏꯂꯦꯟ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯄꯨꯡ ꯇꯝꯕꯤꯕꯁꯤꯗ ꯃꯥꯅ ꯃꯁꯤꯗꯒꯤ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯑꯩꯅ ꯄꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯧꯕꯁꯤꯗꯤ ꯑꯃꯨꯛꯊꯣꯛꯅ ꯐꯖꯅ ꯁꯦꯕꯥꯁꯤ ꯇꯧꯈ꯭ꯔꯖꯥꯠꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯒ ꯇꯧꯕ ꯁꯦꯕꯥꯗꯨꯗꯒꯤ ꯃꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯏ ꯅꯨꯄꯥꯗꯒꯤ ꯇꯧꯕ ꯃꯌꯥꯝꯁꯤꯗꯣ ꯑꯩ ꯁꯨꯝ ꯃꯤꯠꯇ ꯁꯨꯝ ꯎꯕꯅꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯀꯥꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯂꯩꯔꯤꯉꯩꯗ ꯑꯩ ꯊꯥ 3 ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯋꯥꯏꯗ ꯂꯩꯕ
ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯆꯠꯄꯗꯤ ꯑꯗꯨꯝ ꯆꯠꯄ ꯅꯣꯡꯃꯒꯤꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯄꯨꯟꯅꯃꯥꯏꯅ 1,000ꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯗꯣ ꯑꯦꯅꯤ ꯑꯌꯥꯝꯕ ꯃꯗꯨꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯃꯣꯏ ꯃꯇꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯍꯥꯔꯥꯖꯅ ꯃꯤ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯤꯡꯁꯤꯗ ꯂꯦꯛꯆꯔꯁꯦ 45 ꯃꯤꯅꯠꯁꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯦ ꯄꯨꯡ ꯌꯩꯕꯁꯨ ꯏꯁꯩ ꯁꯛꯑꯁꯨ ꯖꯒꯣꯏ ꯁꯥꯔꯁꯨ 45 ꯃꯤꯅꯠꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯀꯥꯟꯗ ꯂꯦꯛꯆꯔ ꯇꯧꯔꯝꯗꯣꯏꯅꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ 45ꯇꯒꯤ ꯍꯦꯛ ꯍꯦꯟꯗꯣꯛꯈꯤꯕꯗ $200 ꯐꯥꯏꯟ ꯄꯤꯗꯣꯔꯤꯅꯤꯀꯣ ꯑꯗꯨꯒ ꯍꯦꯛ ꯍꯦꯟꯈꯤꯕꯗ ꯑꯉꯥꯡ ꯑꯝꯇꯁꯨ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯀꯤꯞ ꯇꯧꯋꯦ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯄꯣꯠ ꯁꯔꯨꯛ ꯑꯌꯥꯝꯕꯁꯤꯗꯤ ꯑꯗꯨꯝ ꯊꯥ 6ꯁꯤꯗ ꯑꯌꯥꯝꯕ ꯅꯩꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯊꯥꯏꯂꯦꯟꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯊꯥꯏꯂꯦꯟꯗ ꯂꯥꯛꯄꯁꯤꯗꯤ ꯑꯃꯨꯛ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄꯅꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯌꯥꯎꯕ ꯆꯠꯄꯅꯤ ꯑꯩꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯒꯤꯇꯣꯟꯁꯦ ꯅꯠ ꯁꯪꯒꯤꯇꯟ ꯃꯅꯤꯄꯨꯔꯤ ꯅꯠ ꯁꯪꯒꯤꯇꯟ ꯀꯜꯆꯔ ꯑꯦꯟ ꯍꯦꯔꯤꯇꯦꯖ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯑꯩꯅ ꯄꯦꯄꯔ ꯑꯃ ꯑꯩꯅ ꯄꯥꯕꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯣꯔꯤ ꯀꯩꯅꯣꯒꯤ ꯊꯥꯏꯂꯦꯟꯒꯤꯁꯤꯗ ꯑꯗꯒꯤ 2020ꯒꯤꯁꯤꯗ ꯑꯩꯅ ꯑꯣꯒꯁꯀꯤ ꯊꯥꯁꯤꯗ ꯀꯩꯅꯣꯗ ꯆꯠꯂꯦ ꯊꯥꯏꯂꯦꯟꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯁꯤꯗ ꯀꯩꯅꯣꯒꯤ ꯑꯃꯨꯛ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯁ꯭ꯔꯤ ꯂꯪꯀꯥꯗꯁꯨ ꯃꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯑꯃ ꯃꯗꯨꯁꯨ ꯌꯥꯎꯕ ꯆꯠꯂꯦ ꯑꯗꯨꯗꯁꯨ ꯑꯩ ꯅꯠ ꯁꯪꯒꯤꯇꯣꯟꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟꯕ ꯑꯩ ꯄꯦꯄꯔ ꯑꯃ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯁꯦꯁꯟ ꯑꯅꯤꯗ ꯑꯩꯁꯨ ꯆꯤꯌꯔ ꯂꯧꯔꯒ ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯇꯣꯞꯄ ꯃꯤꯅ ꯄꯥꯕꯁꯤꯡꯒꯤ ꯁꯦꯁꯟ ꯑꯅꯤ ꯑꯩꯅ ꯆꯤꯌꯔ ꯂꯧꯔꯒ ꯍꯧꯖꯤꯛꯀꯤ ꯄꯦꯄꯔꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯌꯥꯎꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯃꯃꯥꯡꯁꯤꯗꯗꯤ ꯑꯗꯨꯝ ꯃꯔꯛꯁꯤꯗꯗꯤ ꯑꯇꯣꯞꯄ ꯔꯁꯤꯌꯥꯗ ꯆꯠꯄ ꯀꯩꯒꯤꯗ ꯆꯠꯄ ꯃꯔꯛꯇ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯔꯁꯤꯌꯥꯗ ꯑꯗꯩ ꯀꯣꯔꯤꯌꯥꯗ ꯆꯠꯄꯁꯤꯅ 13 ꯋꯥꯔꯜड ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯆꯠꯄꯅꯤ ꯃꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯨꯡ ꯌꯩꯕ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯆꯠꯄꯅꯤ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ 13 ꯋꯥꯔꯜड ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯠ ꯄꯤꯌꯣꯡꯌꯥꯡꯒꯤ ꯆꯠꯄꯁꯦ ꯁꯤꯁꯨ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯌꯦ ꯑꯩꯈꯣꯏ ꯀꯣꯔꯤꯌꯥ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯤꯌꯣꯡꯌꯥꯡꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯂꯦꯞꯄꯁꯤꯗꯤ ꯁꯅꯥꯎ ꯃꯆꯥ ꯏꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯀꯣꯔꯤꯌꯥꯒꯨꯝꯕꯗꯒ ꯆꯠꯈꯤꯕꯁꯤꯗꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯑꯩꯁꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ BA ꯇꯝꯕ ꯃꯇꯝꯅꯤ 1989ꯗꯅꯤ ꯑꯩꯅ ꯀꯣꯔꯤꯌꯥ ꯆꯠꯄꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯅꯤꯅꯦ ꯑꯣꯖꯥ ꯍꯣꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝ ꯌꯥꯝ ꯅꯍꯥꯎꯔꯤꯉꯩ ꯑꯗꯨ ꯆꯠꯄꯁꯤꯗ ꯑꯣꯖꯥ ꯅꯪꯅ ꯑꯥꯗ ꯆꯠꯂꯗꯤꯅꯦ ꯇꯥꯏ ꯑꯃ ꯂꯩꯑꯣꯏꯅ ꯑꯣꯖꯥ ꯕꯤꯍꯥꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯇꯥꯏꯗꯨ ꯈꯟꯒꯦꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯥꯗꯒꯤ ꯂꯥꯏꯚꯗ ꯍꯧꯖꯤꯛꯀꯤ 13 ꯋꯥꯔꯜड ꯐꯦꯁꯇꯤꯚꯦꯜ ꯌꯨꯠ ꯑꯦꯟ ꯁ꯭ꯇꯨꯗꯦꯟꯠꯒꯤꯁꯤꯗ ꯀꯌꯥꯝ ꯌꯥꯝ ꯆꯥꯎꯈ꯭ꯔꯒꯦꯕꯨ ꯌꯦꯟꯁꯥꯡ ꯄꯔꯦꯡꯁꯦ ꯔꯣ ꯑꯅꯤ ꯊꯝꯃꯦ ꯄꯔꯦꯡ ꯑꯃꯃꯝꯗ 150 ꯑꯣꯏꯅꯤ ꯊꯝꯃꯤꯁꯦ ꯄꯔꯦꯡꯁꯦ ꯃꯁꯤꯗ ꯊꯣꯡꯗꯣꯔꯤꯁꯦ ꯑꯥꯗꯒꯤ ꯉꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯟ ꯏꯔꯣꯏꯐꯥꯎ ꯌꯥꯎꯔꯕꯅꯤ ꯀꯨꯁꯤ ꯇꯤꯟ ꯀꯥꯡ ꯂꯤꯜ ꯀꯔꯤ ꯃꯌꯥꯝꯁꯦ ꯊꯦꯠ ꯊꯝꯃꯦꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯁ꯭ꯅꯦꯛ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯇꯨ ꯆꯨꯡꯗꯅ ꯃꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯂꯩꯔꯤꯕ ꯃꯣꯏ ꯋꯥꯏꯇꯔꯁꯤꯡꯗꯨꯅ ꯎꯕꯗꯒꯤ ꯑꯩꯈꯣꯏꯗ ꯑꯩ ꯅꯥꯛꯇ ꯄꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯀꯔꯤ ꯁꯤ ꯆꯥꯗꯕ꯭ꯔꯣ ꯅꯣꯏ ꯍꯥꯏꯅ ꯑꯩꯅ ꯆꯥꯗꯦ ꯀꯩꯅꯣ ꯅꯣꯏꯅ ꯆꯥꯕꯗꯣ ꯑꯗꯨꯗ ꯍꯥꯏꯌꯣ ꯇꯣꯉꯥꯟꯅ ꯁꯦꯝꯃꯒꯦꯅ ꯇꯧꯔꯒ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯑꯇꯩꯗꯤ ꯆꯥꯗꯦ ꯃꯣꯏꯁꯨ ꯌꯦꯟꯗꯤ ꯆꯥꯏꯌꯦꯀꯣ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯒ ꯌꯦꯟꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯌꯦꯟ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯆꯥꯗꯕꯅꯤꯅ vegetarian ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯉꯥ ꯐꯥꯎꯗꯤ ꯆꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃ ꯑꯣꯏꯅ ꯊꯝꯃꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯇꯧꯗ꯭ꯔꯦ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯥ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯁꯦꯜꯂꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯀꯩꯅꯣꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣꯁꯤꯗ ꯑꯗꯣ ꯃꯣꯏꯁꯤꯗ ꯇꯧꯕꯁꯤꯗ ꯇꯥꯏꯁꯤ ꯑꯩꯅ ꯈꯟꯒꯦꯅ ꯁꯨꯝ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯏꯇꯥꯂꯤꯗꯒꯤ ꯂꯥꯛꯄ ꯃꯤ ꯑꯆꯧꯕꯁꯤꯡꯗꯨꯅ ꯑꯩꯁꯦ ꯁꯦꯜꯃꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯑꯁꯤꯒꯤ salesman ꯃꯆꯨ ꯑꯉꯧꯕꯗ ꯄꯤꯔꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯑꯁꯪꯕꯁꯤ ꯄꯤꯔꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯅ ꯃꯣꯏꯁꯤ ꯅꯣꯛꯑꯦꯕ ꯄꯪꯅꯣꯛꯇ ꯅꯣꯛꯑꯦꯕ ꯑꯗꯒꯤ ꯅꯣꯛꯑꯦ ꯑꯗꯩꯗꯤ ꯑꯩ ꯀꯩꯅꯣ ꯁꯦꯜꯃꯦꯟ ꯅꯠꯇꯦꯅ ꯑꯩꯅ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏꯔꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤꯕꯗꯣ ꯁꯛꯆꯨꯗꯣ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯈꯟꯗꯣꯛꯄꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯣꯏꯗꯨ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯅꯪ ꯀꯥꯏꯗꯒꯤꯅꯣ ꯍꯪꯉꯦ ꯑꯩꯅ ꯏꯟꯗꯤꯌꯥꯗꯒꯤ ꯅꯣ ꯌꯨ ꯑꯥꯔ ꯅꯣꯠ ꯏꯟꯗꯤꯌꯥꯟ ꯍꯥꯏꯔꯤꯅꯤ ꯅꯣꯏ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯃꯣꯏꯅ ꯎꯔꯤꯁꯦ ꯀꯨꯆꯨ ꯃꯨꯕ ꯃꯅꯥꯇꯣꯟ ꯆꯥꯎꯕ Hoi, ꯃꯃꯤꯠ ꯂꯥꯎꯕ South or North India. ꯎꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯅꯣꯏꯕꯨ ꯏꯟꯗꯤꯌꯥꯗ ꯂꯩꯕ꯭ꯔꯥꯅꯦꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯏꯚꯟ ꯆꯥꯛ ꯆꯥꯕꯗꯣ ꯑꯍꯥꯟꯕꯗꯗꯤꯅꯦ ꯑꯩꯈꯣꯏꯗ ꯀꯣꯟꯅ ꯆꯥꯁꯦ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯩꯅ ꯀꯩꯗꯧꯕꯩ ꯀꯣꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯤ ꯃꯌꯥꯝꯗꯣ ꯄꯤꯖꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯥꯁꯦ ꯍꯥꯏꯕꯅꯦꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗꯀꯣ ꯑꯗꯩꯗꯤ ꯀꯣꯟꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄꯅꯦ ꯅꯠꯇꯦ ꯑꯗꯩ ꯅꯪꯅ show me your card ꯑꯩꯅ ꯅꯪ ꯀꯥꯔꯠꯇꯨ ꯎꯠꯂꯣꯅ ꯇꯧꯔꯒ ꯑꯩꯅ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯥꯔꯠꯇꯨ ꯎꯠꯂꯀꯥꯟꯗ I am very sorry ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ ꯃꯣꯏ ꯃꯇꯝꯗꯨꯗꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯏꯇꯔ ꯀꯩꯅꯣ ꯂꯩꯕꯁꯤꯡꯁꯦ ꯃꯣꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯨꯝꯅꯒꯤ ꯋꯥꯏꯇꯔ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯗꯥꯛꯇꯔꯒꯨꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯒꯨꯝꯕ ꯅꯔꯁꯀꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯋꯥꯏꯠ ꯀꯩꯅꯣ ꯑꯣꯏꯔꯤꯕꯅꯦꯕ ꯂꯣꯏꯅ ꯑꯦꯔꯦꯟꯖ ꯇꯧꯔꯤꯕꯅꯦꯕ ꯃꯣꯏꯁꯦ ꯗ꯭ꯌꯨꯇꯤ ꯑꯗꯨꯝ ꯄꯤꯕꯖꯥꯠꯅꯦꯕ ꯗꯥꯛꯇꯔ ꯑꯣꯏꯔꯁꯨ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯁꯨ ꯇꯧꯗ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯗꯥꯛꯇꯔꯅ ꯏꯟꯖꯤꯅꯤꯌꯥꯔꯅꯤꯅ ꯆꯥꯎꯃꯟꯈꯤꯗꯅ ꯀꯣꯟ ꯊꯣꯡꯗꯦꯗꯅ ꯃꯣꯏꯒꯤꯗꯗꯤ ꯑꯗꯨ ꯂꯩꯇꯦ ꯆꯥꯎꯊꯣꯛꯄꯒꯤ ꯋꯥꯁꯤ ꯏꯚꯟ ꯑꯃꯦꯔꯤꯀꯥꯗꯁꯨ ꯑꯩ ꯑꯗꯨꯝ ꯎꯔꯦ ꯑꯃꯦꯔꯤꯀꯥꯁꯤꯗ ꯑꯩꯗꯤ ꯈꯣꯡꯎꯞꯀꯤ ꯀꯥꯞ ꯊꯥꯕꯅꯤ ꯑꯗꯩ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯅꯤ ꯂꯝ ꯁꯤꯠꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯌꯥꯝꯅ ꯑꯃꯅ ꯑꯃ ꯔꯤꯒꯥꯔꯗ ꯇꯧꯅꯕ ꯍꯟꯊꯅ ꯌꯦꯡꯅꯗꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯁꯤꯒꯤ ꯃꯄꯥꯗꯨꯅꯦ ꯀꯤꯝ ꯏꯜ ꯁꯨꯡꯗꯨꯅꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯃꯣꯏ ꯁ꯭ꯀꯨꯜꯒꯁꯤ ꯌꯥꯝ ꯆꯠꯂꯦ ꯃꯇꯝꯗꯨꯗ ꯁꯨꯇꯤ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦꯕ ꯁꯨꯇꯤ ꯑꯣꯏꯔꯁꯨ ꯀꯔꯤꯝ ꯇꯧꯔꯨꯔꯣ ꯃꯤꯅꯤꯠ 5 ꯃꯅꯨꯡꯗ ꯂꯣꯏꯅ ꯀꯧꯒꯦꯅ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯈꯤꯕꯗꯨꯕꯨ ꯃꯤꯅꯤꯠ 5 ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯂꯥꯛꯄꯩ ꯋꯥꯅꯤ ꯃꯣꯏ ꯃꯌꯥꯝ ꯀꯣꯔꯤꯌꯥꯗ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈꯔꯦ ꯃꯇꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯔꯤꯌꯥꯗꯁꯨ ꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯕ ꯁꯨꯝ ꯃꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤꯟꯐꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯇꯧꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯇꯥꯌꯔ ꯇꯧꯒꯗꯧꯁꯨ ꯃꯇꯝꯕꯨꯗꯤ ꯋꯥꯁꯤꯜꯂꯛꯇꯔꯦ ꯑꯩꯁꯨ ꯔꯤꯇꯥꯌꯔ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔꯗꯤ ꯑꯗꯨꯝ ꯆꯠꯂꯝꯒꯦ ꯑꯗꯨꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯝꯕ ꯁꯤꯌꯥꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯤꯖꯈꯤꯕ ꯁꯪꯒꯤꯇꯣꯟꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯇꯥꯜꯒꯤ ꯁꯤꯁꯇꯦꯝ ꯃꯁꯤꯗ ꯇꯧꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯟꯆꯥꯂꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯅ ꯇꯧꯖꯈ꯭ꯔꯕꯅꯤ ꯁꯪꯒꯤꯅꯥꯇ ꯑꯦꯀꯥꯗꯃꯤꯗꯒꯤ ꯁꯦꯟꯊꯪ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯟ ꯇꯔꯤꯇꯥ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯩ ꯁꯠ ꯄꯤꯇꯥ ꯄꯨꯇ꯭ꯔ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯄꯨꯡ ꯌꯩꯕ 5-6 ꯂꯩꯔꯒ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯉꯒ ꯕꯥꯁꯤ ꯈꯣꯡꯉꯒ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤ ꯃꯗꯨꯗ ꯌꯩꯔꯤꯕ ꯁꯤꯁꯇꯦꯝ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯎꯠꯄ ꯍꯧꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯄꯥꯟꯗ ꯄꯨꯔꯒ ꯎꯠꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯏꯚꯟ ꯁꯪꯒꯤꯇꯣꯟ ꯐꯥꯎꯗ ꯕꯣꯝꯕꯦꯗ ꯑꯗꯒꯤ ꯃദ്ꯔꯥꯁꯇ ꯀꯜꯀꯇꯥꯗ ꯑꯗꯒꯤ ꯗꯦꯜꯂꯤꯒꯨꯝꯕꯗ ꯁꯪꯒꯤꯇꯣꯟꯒꯤ ꯃꯁꯛꯁꯤ ꯍꯦꯛ ꯁꯪꯒꯤꯇꯣꯟꯗ ꯇꯧꯔꯤꯕ ꯆꯣꯂꯣꯝꯒꯤ ꯁꯪꯒꯤꯇꯣꯟꯗ ꯇꯧꯔꯤꯕ ꯏꯁꯩꯒꯤ ꯗ꯭ꯋꯥꯔꯒꯤ ꯆꯣꯂꯣꯝꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯎꯠꯂꯀꯥꯟꯁꯤꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯃꯄꯥ ꯁꯤꯕ ꯃꯇꯝꯗ ꯁꯪꯒꯤꯇꯣꯟꯗꯨ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯀꯥꯏꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯒꯥꯏꯁꯦ ꯑꯩ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯪꯍꯟꯅꯅꯕꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯔꯤ ꯍꯥꯏꯅꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯖꯒꯣꯏ ꯏꯁꯩ ꯇꯧꯖꯔꯤꯕ ꯁꯪꯒꯤꯇꯣꯟ ꯇꯧꯖꯔꯤꯕ ꯃꯤꯁꯤꯡ ꯃꯣꯏ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯃꯈꯣꯏ ꯑꯗꯨꯝ ꯍꯤꯡꯖꯔꯤꯕꯅꯦꯅ ꯈꯜꯂꯒ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯗꯤ ꯁꯣꯏꯕ ꯌꯥꯗꯕ ꯀꯥꯏꯕ ꯌꯥꯗꯕ ꯐꯖꯅ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝꯁꯦ ꯉꯥꯛꯑꯒ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯄꯥꯝꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯅꯤꯡꯕꯒꯤ ꯄꯣꯠ ꯂꯥꯛꯄꯅꯤꯅ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯌꯥꯕꯒꯤ ꯐꯤꯕꯝꯐꯥꯎ ꯂꯥꯛꯀꯗꯧꯔꯕꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠꯇꯨꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯀꯂꯥ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯁꯤ ꯇꯧꯔꯀꯥꯟꯗ ꯑꯦꯅꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯤꯕꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧ ꯁꯤꯇꯤꯁꯤꯡꯁꯤꯗ ꯃꯁꯛ ꯈꯪꯍꯜꯂꯛꯑꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯥꯛꯍꯜꯂꯒ ꯎꯍꯟꯗꯅ ꯁꯣꯔꯥꯠ ꯁꯣꯟꯕꯗ ꯂꯨꯍꯣꯡꯕꯗ ꯐꯤꯔꯣꯏꯗ ꯇꯧꯔꯤꯕ ꯁꯪꯒꯤꯇꯣꯟꯒꯤ ꯐꯖꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯁꯨ ꯎꯍꯜꯂꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯁ꯭ꯔꯥꯙꯥ ꯇꯧꯕꯗ ꯁꯝꯕꯠꯁꯔ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨꯚ ꯕꯤꯕꯥ ꯇꯧꯕꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯅꯦꯒ ꯍꯥꯏꯁꯦ ꯈꯪꯍꯜꯂꯒꯗꯤ ꯁꯣꯏꯗꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ
ꯃꯣꯏ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯃꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯉꯝꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯪꯒꯤꯇꯣꯟꯁꯦ ꯌꯨꯅꯦꯁꯀꯣꯅꯁꯨ ꯈꯪꯍꯟꯕꯤꯔꯦ ꯍꯧꯖꯤꯛꯁꯨ ꯃꯄꯥꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯦꯜꯗ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄꯨꯡꯒꯤ ꯃꯔꯝꯗ ꯑꯩ ꯔꯤꯁꯔꯁ ꯇꯧꯅꯤꯡꯉꯦ ꯑꯗꯨꯅ ꯄꯨꯡꯒꯤ ꯇꯤꯡꯉꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯡ ꯌꯩꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ 26ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯂꯥꯛꯀꯦ ꯀꯅꯥ ꯀꯅꯥ ꯑꯩꯅ ꯆꯠꯄ ꯌꯥꯕ ꯃꯐꯝꯒ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎ ꯀꯥꯏꯅ ꯃꯦꯟꯗ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯩ ꯂꯥꯏꯔꯤꯛ ꯂꯩꯔꯒꯗꯤ ꯁꯪꯒꯤꯇꯣꯟꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯂꯩꯔꯒꯗꯤ ꯑꯩ ꯈꯔ ꯄꯥꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯩ ꯁꯪꯒꯤꯇꯣꯟꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯏꯕꯅꯦ ꯑꯩꯅ ꯅꯠ ꯁꯪꯒꯤꯇꯣꯟꯁꯦ ꯃꯍꯥꯖꯒ꯭ꯌ ꯑꯃ ꯑꯣꯏꯅ ꯅꯠ ꯁꯪꯒꯤꯇꯣꯟꯁꯦ ꯄꯨꯔꯕꯔꯪꯒ ꯑꯃ ꯑꯣꯏꯅ ꯅꯠ ꯁꯪꯒꯤꯇꯣꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯇꯥꯜꯒꯤ ꯁꯤꯁꯇꯦꯝꯒꯤ ꯃꯌꯥꯝ ꯑꯃ इंटरनेशनल की जोर्नल नेशनल की एनी जोर्नल अदम इबने अदम येंगो अदुदा नंगना करिगुम नंगोदा चिंगनबा नत्रगा करिगुम खंगदबा लेरगदी अइगोंदा अदम हंगो ओइना अइना अदम ओइदा अदम हाइनबने ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯝꯕ ꯑꯣꯖꯥꯅ ꯂꯥꯛꯑꯝꯕꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯣꯖꯥ ꯏꯕꯨꯡꯍꯜ ꯁꯥꯃꯣꯜꯅ ꯐꯣꯇꯣ ꯑꯃ ꯑꯅꯤꯈꯛ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯨꯗꯛꯇ ꯁꯨꯝ ꯑꯣꯖꯥꯗ ꯎꯠꯄꯤꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ 2016ꯗ ꯕꯅꯋꯥꯁꯇ ꯀꯩꯅꯣꯒꯤ ꯁꯟꯆꯥꯂꯤꯅ ꯄꯨꯔꯝꯕ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗ ꯎꯠꯄꯒꯤ ꯇꯥꯡꯐꯝꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯟꯕ ꯊꯧꯔꯝꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯛꯁꯣꯞ ꯆꯂꯣ ꯇꯣ ꯁꯨꯃꯥꯏꯅ ꯀꯜꯆꯔꯦꯜ ꯀꯣꯝꯄ꯭ꯂꯦꯛꯁꯅ ꯇꯧꯕ ꯑꯁꯤꯁꯨ 2006ꯗ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯨ ꯁꯨꯝ ꯂꯩꯔꯤ ꯑꯗꯨ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯉꯁꯤꯕꯨꯗꯤ ꯃꯇꯝ ꯌꯥꯝꯅ ꯇꯦꯟꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡ 2 ꯍꯦꯜꯂꯦ ꯁꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯕ ꯃꯌꯥꯝꯁꯨ ꯈꯔ ꯋꯥꯔꯅꯤ ꯑꯗꯨ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯒꯟꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯃꯦ ꯖꯒꯟꯒꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯒꯁꯨ ꯑꯩꯈꯣꯏ ꯃꯔꯨꯞ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯗꯒꯤ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯇꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯒꯟꯅꯥꯊ ꯂꯥꯏꯔꯦꯟꯖꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥ ꯃꯔꯨꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯕꯦꯁ ꯇꯧꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯅꯤꯡꯕ ꯑꯗꯨꯒꯩꯗꯤ ꯀꯔꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯃꯨꯛ ꯍꯟꯈꯤꯗꯣꯔꯤꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯨꯡꯒꯤ ꯁꯨꯝ ꯇꯝꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯣꯝꯅ ꯀꯔꯤ ꯇꯧꯅꯤꯡꯕ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯄꯥꯝꯃꯤꯁꯤꯅ ꯁꯪꯒꯤꯇꯣꯟꯁꯤ ꯋꯥꯔꯜ ꯋꯥꯏꯗ ꯁꯟꯗꯣꯛꯄ ꯑꯗꯨꯒ ꯂꯣꯏꯅ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯁꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯁꯤꯒꯤ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯣꯖꯥꯅ ꯉꯝꯖꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯖꯒꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯇꯧꯅꯤꯡꯕ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯁꯨ ꯈꯔ ꯁꯨꯝ ꯇꯝꯕꯤꯔꯝꯃꯨ ꯁꯥꯎꯟꯗꯨ ꯌꯥꯔꯕ ꯌꯦꯡꯁꯤ ꯈꯨꯔꯨꯝꯖꯩ ꯊꯥꯒꯠꯆꯔꯤ ꯇꯣꯃꯨꯗ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯕꯨꯁꯨ ꯇꯧꯅꯤꯡꯕꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯑꯣꯖꯥꯒꯁꯨ ꯍꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤꯗ ꯐꯦꯁꯇꯤꯚꯦꯜꯁꯨ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯑꯣꯏꯅ ꯁꯪꯀ꯭ꯔꯤꯇꯣꯟꯇ ꯅꯠꯇꯅꯁꯨ ꯑꯇꯩ ꯑꯇꯩ ꯖꯒꯣꯏ ꯑꯇꯩ ꯖꯒꯣꯏ ꯂꯩꯔꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯒꯩꯗꯤ ꯁ꯭ꯀꯨꯜ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜꯁꯨ ꯑꯃ ꯍꯥꯡꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯁꯟꯆꯥꯂꯤꯒꯤ ꯕ꯭ꯔꯥꯟꯁꯇ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯩ ꯑꯇꯩ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕꯗ ꯑꯁꯦꯡꯕ ꯑꯇꯩ ꯑꯇꯣꯞꯄ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯩꯗꯤ ꯑꯇꯩꯗꯤ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕ ꯍꯥꯏꯗꯨꯅꯤ ꯏꯁꯣꯔ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯇꯝꯃꯛꯏꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯗꯤ ꯀꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯁꯨꯔꯕ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯇꯝꯃꯛꯏꯕ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦꯀꯣ ꯕꯦꯡꯒꯣꯂꯤꯁꯨ ꯌꯥꯎꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯁꯟꯗꯣꯛꯅ ꯔꯦꯒꯨꯂꯔ ꯑꯁꯤ ꯇꯝꯕꯗꯤ ꯌꯥꯝꯅ ꯇꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯔꯃꯤꯅꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥꯗ ꯇꯝꯃꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯋꯥꯏꯕꯨꯗꯤ ꯌꯥꯎꯔꯁꯨ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯩꯗꯤ
ꯑꯩꯈꯣꯏ ꯁꯤꯗ ꯇꯝꯅꯤꯡꯉꯒꯁꯨ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯩꯗꯤ ꯑꯃꯅ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯂꯥꯛꯄ ꯉꯝꯗꯕ ꯊꯥꯞꯅ ꯃꯐꯝ ꯃꯇꯝꯗꯣ ꯂꯥꯞꯅ ꯂꯩꯅꯕꯅꯤꯅ ꯁ꯭ꯀꯨꯜꯗ ꯃꯇꯣꯝꯇꯁꯨ ꯂꯥꯛꯄ ꯉꯝꯗꯕ ꯑꯗꯨꯃꯁꯨ ꯂꯩꯗꯣ ꯑꯗ ꯑꯩꯈꯣꯏ ꯅꯛꯁꯟꯅ ꯂꯩꯅꯗꯕꯅꯤꯅ ꯑꯗꯨꯒꯩꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯏ ꯔꯦꯒꯨꯂꯔꯁꯦ ꯆꯥꯡ ꯅꯥꯏꯅ ꯇꯝꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯗꯕ ꯀꯩꯅꯣꯗ ꯃꯔꯨꯑꯣꯏꯅ ꯑꯗꯨꯏꯗꯤ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇꯧꯔꯤꯁꯤ ꯅꯤꯌꯨꯌꯣꯔꯛꯀꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯂꯥꯞꯄꯒꯤꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯂꯥꯞꯄꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯋꯥꯁꯤꯡꯇꯟ ꯗꯤ ꯁꯤꯗꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯒꯗꯕ ꯑꯣꯏꯗꯤ ꯑꯩ ꯁꯨꯝ ꯑꯅꯛꯄꯗ ꯑꯥꯗꯒꯤ ꯀ꯭ꯔꯤꯁꯅ ꯀꯣꯂꯤꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯂꯩꯔꯦ ꯃꯉꯣꯟꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯦꯛꯁꯥꯁꯇꯁꯨ ꯔꯥꯐꯤꯌꯥ ꯍꯥꯏꯅꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯇꯝꯃꯛꯄ ꯃꯣꯏ ꯑꯁꯤ ꯀꯩꯅꯣꯒꯤ ꯂꯦꯡꯅꯤ ꯇꯃꯟꯅꯥꯒꯤꯁꯨ ꯃꯈꯥ ꯋꯥꯔꯗꯥꯒꯤꯁꯨ ꯃꯊꯛ ꯑꯣꯀꯦ ꯔꯥꯐꯤꯌꯥ ꯃꯥꯁꯨ ꯑꯗꯨꯝ ꯈꯔ ꯃꯩꯇꯩ ꯖꯒꯣꯏꯁꯨ ꯑꯇꯩ ꯑꯇꯩꯁꯨ ꯇꯧꯔꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯒꯗꯕ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯤ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒꯁꯨ ꯁꯨꯝ ꯂꯩꯔꯤ ꯃꯩꯇꯩꯁꯤꯡꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ So ꯇꯝꯈꯠꯂꯤ even 2000 kay haitare ko 2002 20 ba chahi 15 ngasi dagina chahi 15 ki mamangi panaruraga de hojiki chahi 5 gi manung siga haite 2020 gi makha natra 21 22 gi matha asmain to basi the popularity natra gana keno to basi di performance di hojikni hanjelai ko hana dagi di ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯆꯥꯡ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ ꯍꯥꯟꯅꯗꯒꯤꯗꯤ ꯑꯗꯨꯒꯩꯗꯤ ꯃꯩꯇꯩꯁꯨ ꯌꯥꯝꯈꯠꯂꯛꯏ ꯃꯤꯁꯨ ꯑꯇꯩꯁꯨ ꯅꯣꯟ ꯃꯅꯤꯄꯨꯔꯤꯁꯨ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ ꯍꯦꯟꯒꯠꯂꯛꯏ Okay. ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯨꯝ ꯁꯧꯒꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕꯗꯤ ꯁꯨꯝ ꯂꯩꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯧꯖꯤꯛ ꯀꯟꯅ ꯅꯍꯥꯔꯣꯜ ꯇꯝꯈꯠꯅꯔꯛꯏꯅ ꯁꯤꯗꯁꯨ ꯁꯤꯗ ꯂꯥꯛꯏꯕ ꯀꯩꯅꯣꯁꯤꯒꯩꯁꯨ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯨꯝ ꯌꯥꯎꯔꯛꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯍꯃꯝ ꯅꯥꯅꯆꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯑꯇꯩ ꯅꯤꯉꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯁꯨꯝ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯋꯥꯏꯕꯨꯗꯤ ꯌꯥꯎꯖꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯈꯔ ꯇꯥꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯑꯁꯤꯒꯤ ꯄꯣꯄꯨꯂꯥꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯌꯣꯛꯈꯠꯄꯒꯤ ꯀꯩꯅꯣꯁꯦ ꯄꯥꯟꯗꯝꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯑꯁꯤꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯣꯏꯅ ꯑꯁꯤꯃꯗꯤ ꯂꯩꯗꯦ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯟꯕꯗ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯝꯃꯔ ꯀꯦꯝꯄꯤꯡ ꯆꯠꯄ ꯁꯝꯃꯔꯗ ꯒꯦꯠ ꯇꯨꯒꯦꯗꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯎꯜꯂꯤ ꯑꯩꯈꯣꯏ ꯑꯗꯨꯗꯒꯩꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁ꯭ꯋꯥꯏꯗ ꯃꯔꯛꯇ ꯃꯆꯥ ꯃꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯄꯨꯜꯂꯤ ꯑꯗꯨꯒ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯟꯅꯗꯩꯗꯤ ꯌꯥꯝꯅ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯁꯤꯇꯤꯁꯨ ꯃꯩꯇꯩꯗ ꯌꯥꯝ ꯂꯩꯕꯅꯤꯅ ꯁꯨꯝ ꯑꯇꯩꯅꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯕ ꯏꯟꯇꯔꯦꯁ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯀꯔꯝ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯥꯛꯄ ꯕꯦꯡꯒꯣꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯁꯨꯝ ꯄꯥꯝꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯒꯤ ꯇꯝꯅ ꯂꯥꯛꯄꯁꯤꯡꯁꯨ ꯃꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔ ꯑꯣꯏꯅ ꯍꯥꯡꯅꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯔꯕ ꯈꯨꯗꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯇꯗꯤ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯤ ꯃꯣꯏꯒꯤ ꯗꯥꯟꯁꯀꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯣꯔ ꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁꯀꯤ ꯑꯟꯗꯔꯗ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯄꯥꯔꯠ ꯑꯣꯐ ꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯕ ꯁꯄꯣꯁ ꯂꯥꯏꯛ ꯅꯣꯠ ꯂꯥꯏꯛ ꯇꯃꯟꯅꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯗꯥ ꯑꯣꯏꯅ ꯇꯧꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯕꯤꯄꯥꯒꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏ ꯎꯗꯤꯆꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯒꯨꯔ ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯏꯁꯩꯒꯤ ꯃꯊꯛꯇ ꯈꯪꯗꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯎꯗꯤꯆꯤ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯕꯥꯐꯥ
Tesu Haji di Maming Gan Sandre, Moy, Sum Kangaba, Laya, Devasis Kaina, Moy, Romindra Bharti, Bisobharti, Datam Tamopani, Santinica Donde, Luisala, the Moishi, Moy de Baranatum, that Auradum, creative Amama, Jaunadum, Metegi, Sukara Tauri. Okay. Tasing na ako'y Metegi, Jagoing at Tataw, di ay na Kang Kaya later. Yeah, later. Yam nungai. Okay. Thank you. Kita yam nungare aduni koi mayam su ini penjala no oja gi su pung ani hel pung ani ge mitra manga sore aduna oja closing remarks oina oja gi mai dagi oja thoi bagi mai dagi closing remarks oina amtang thambiro aduga akoigi kai hatare ojana pamdusu akoisu ngamjaba khar mateng pangjage aduga lonana aina hainingi besina yaragadi asimtanga panbira moja Bangladesh tagi boro Tripura tagi boro ngasai in hadune koi Assam gi diam chawbne makoi gi thokpa sumna Manipur sim naksanare sumana Bangladesh tagi India tagi karigumba angang sing sina Manipuri dance ki masakta natraga music and dance ke ani mana pamjaba keno dugai du amani budi ngasai ojana pangiba Jagannath lady sigalai ba de Santona de Chandrasekhar sumaina makoina karigumba Manipur da lakna dego isegi matang da course tauning ba natragana diploma learning ba ta de kari tawpham thui aduga loinana Bangladesh ta lady Bangladesh ki Dhaka University lady ojana hariba tamana Raman de wadari ha makoi si Bangladesh ki Dhaka University ki oja oine su lady moi music and dance department ki makoi ga samnara su kari to ya ba si gumba kanu si su ojana kha khajitang takpiram aduga loinana closing remarks loraga ngasi gi chide sum losenjare ne oja habiu oja ki unmute tobiu unmute ta leire kanogi India High Commission na achuba mating dum pangbani akoigi Bangladesh ki mi singse akoigi mi singse na maitaina haitare maitaina de masiki opportunity si ayam lohudre okay uji kalai ba Bengali Tambu sing adegi even Muslim Tamana hoi kari hoi moi mayam singse na India High Commission ki si makoina pairaga haitare uji aina sungkan bada aina Bangladesh ta leram bada punna moi High Commission le bisi 120 muk le yena khande aina hakat yeng bani okay adumana leibasin sida High Commission da leiriba mi officer sing India High Commission da ga leiba ka officer sing de dum sahi ahum ne moina leibasida tamana hoi leiriba wada hoi moi mayam sing sidi High Commission sing siga tied up to rakanda program to basi moina loina lawra maitai amatana phangde maitai sing amta to India da salaga Shanti Niketan da kangte riki Rabindra Bharti da oiro makoi any tamning ba le su moi dia dum moi ki sponsor da tambanga tani handak ama khatang di ahona ina si kano dagi select dagi ma BM adusu ICCR na mo sponsor to raga lapan ma BA do raga di han ngarabane aduna sumnagi lanai tawbagi oiragadi adu university da dum pura matam puna mata welcome ni even PhD to ge haisu foreign dagi lakpa sing sidi without any test haitare test yaudana direct adum at any time that PhD will give us register to the foreign Bangladesh foreign waraganena any makoina akoigi department da boiro natragana any economist oiro Manipuri oiro any moina sari haidare moigi tariba emeda toriba subject ka chana bale ragati adum university da la pati matam kuna matadum dum hangi haitare aduga soidana sudum compulsory wona suya sid helaga su supernumerary wona dum lowe ba aduga sata singi su dum koina lakula agati si compulsory ma khatana te mayam ma uji santuna ho subo tharame check toro mo communicate toro hana ko thai tharakan je da moy dum lakki da bani lakki tam degi korte mi amani do ICCR na moy leina na bagi bo international hostel lei adu da moy gan ready toro ga lei international hostel de uji khang da su lei ni adu hande irang la pategi di adum khara logi tre adu uji mu khara phara bani na modu dum any lakpa matam da madu facility de legani adu makata koigi
tamna tamna haita aina sai haibu akoigi formal education da phana yamna tammu su aigi oja amadi thamdaba yadabagi porse dum leye ai mayek sengna khangi hairadi dum kano kari haini lai gi soitana ba amu su pa yaudi yauksin buduna tongan ba mani ai hairage ai mimang to ge ai oja amu oina madigi quality do ai ngonda hapki hairadi ai gi lengdaba guru amadi thamdaba yade aduna angang sing lakpa sing si ban Arunachal dagi angang sing lai Tripura dagi angang sing lai mamang gi sei 2020 da angang nupi macha ama haitare ko masi gold medal phangi akoi department dagi masi hana jagoi tamakpadi na te isai ga khara dun sakpa adu ma thawai yawa even akoi sanchali daga su latana suti nimi ka se latana masi atum tawi sanchali ge any program ji ma adum haigi adum tawgi adum ma na hoda jaba ma tanda baduna mara mora kanda akoigi haira ba masana jo hana haira ba kambu singdo hoda dabudagi moi adum phanghote adu adai lai ba hoda jaba oja hang batan daba adago oja patam puna makta adu kari lege oja kanai kamaina to buno ina yamna hang ba kambu singduti madu adum kari haini magi hoda jaba tuna adum ma gold medal phangga su chakhe tripura dagi ahum sure akoi MA ro re ka chakhe adumai to tuna pandege sumla pasingdo akoi phajana university dadi punna nupi gi nupa gi toraga punna hostel 19 leiri punna sauna leirabani university mi chama ga hena leiba yauri yaraga demo university gi semi se ada pura hostel da leira kanda university sat punna ma oja singju pura quarter da leira kanda any ban blockade to su sang da na bagi atugi mong de sema bane be university se any pandagi lapa pung tambo ero sei tambo ero jagoi tambo ero dum tori ni adana ai yang ngan badagi haitare sigumbagi matang si sum tawbada corona lapa dagi akoi whatsapp ta de google da mayam ama tawbagi kudung sabu loraga Jagannath ki masanu pidu su aina haibadagi hoji si Shantiniketan da leiba ai ki satri ama hoji akoi MA roigra matung da Shantiniketan da company sei go in leiba ngal pin chama tawbana ai taman gena tawga online da hoji dum class phajana tum tawri hoji leptana dum tawri adu mana akoi Dilip ka su yam toina phaunai mana su masi tawse oja sumnagi ama khakta khangba na ta mayam ma ai Canada da ki su Bangladesh da ki su even tongan ba sing jo koi punna tawraga masi di adum chapkhatpa yana na kamai do na semaga ama khakto oina punna family am oina leibe yana na bagi tawse hena masu kanba kano tawri ni ade hoji te aina sum iba sum ibane sum tana badagi ma de nat sangiton gi ban lai pho ikhala bane jagoi gi kari gi mayam ma masa da nungai ra pa haitare ko masana so dum tawbagi to gi masu yam kari haini laiba manipur gi situation so Dilip su khamjaba tawriba mayam singse adu phahaningba adu puna masing ji gyan ta haningba hoji ki naharun singsida sigumbagi khangaktabagi haitare akoi gi western culture sin hummakanda mama mapa ngatang pothabada akoi gi oibe sei saktaba akoi gi oibe kanom tawdaba English song sakchinba kainoma tawselaba brick task tawselaba akoi gi han lejanba kari haini culture du degi pop tokpa no ba ma tawlapa khara leragadi sina sum thingina ba sina sum chathagra kandadi akoi se kari English na ta ba akoi oja hoji bisi waramba oja khogena haibam lei ai se Manipur sida leiba mi sinse aina karaba usite ai se English masane English nganga bane na ai English masane pot sutai pulabane na ai ondegi hena singba haiba leitre na aina khalure aina retire to bolura kamsida di ai culture gi ai di amatta khangamdre kaisu khangamdre ai di kari maksu khangamdre samaj marakta tinba yadana leirame na man haiba wafamdo madu ai chumme na khalle aduna masi akoi gi angang sing si masi loina akoi pullaga khanganba takpa haihanba madumagna profession oiraga su fare oi howdre hana khallaga su samaj sing sida akoi culture mangdana leiba ngamba jati ma do oihange hara dismaina mapam punamukta lei jete akoi na ngasi unari sumaina net ki internet ki kutang da punamase maga wari sa ba to mana akoi
ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯇꯝꯕꯗ ꯑꯣꯏꯔꯣ ꯆꯠꯄꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯖꯣꯏꯟꯂꯤ ꯏꯁꯥ ꯌꯥꯎꯗ꯭ꯔꯁꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯎꯔꯒ ꯑꯗꯨ ꯇꯧꯔꯣ ꯑꯗꯨ ꯍꯥꯏꯔꯣ ꯑꯗꯨ ꯄꯨꯔꯣ ꯑꯗꯨ ꯍꯥꯞꯄꯗꯤ ꯐꯖꯅꯤ ꯀ ꯍꯥꯏꯁꯦ ꯂꯣꯏꯅ ꯌꯥꯔꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤ ꯃꯥꯡꯍꯟꯗꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩꯅꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯂꯩꯔꯁꯨ ꯏꯟꯗꯤꯌꯥꯗꯕꯨ ꯂꯩꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯂꯝꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯖꯒꯅꯥꯊ ꯑꯩꯅ ꯁꯤꯒꯤꯅꯤ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯛꯏꯁꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯅꯥ ꯂꯩ ꯑꯗꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯗꯨꯒ ꯃꯔꯝꯗꯨꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕꯤꯅꯕ ꯑꯗꯨꯅꯤ ꯑꯣꯖꯥꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯅ ꯏꯚꯦꯟ ꯑꯩꯈꯣꯏꯒꯤ ꯕꯅꯋꯥꯁꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯒꯤꯗꯃꯛ ꯑꯗꯨꯒꯤꯁꯨ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯔꯛꯀꯗꯕ ꯏꯚꯦꯟ ꯁꯦꯁꯟꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤꯗꯩꯗꯤ ꯂꯣꯏꯁꯤꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯃꯊꯪ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯆꯔꯤ ꯎꯅꯅꯤ ꯀꯩꯅꯣ ꯇꯧꯔꯒ